ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯄꯨ ꯊꯝꯕꯧꯒꯤ ꯏꯔꯣꯏ ꯑꯃꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯂꯥꯕꯤꯌꯦ, ꯅꯪꯕꯨ ꯑꯣꯛꯂꯕ꯭ꯔꯅꯦ? ꯁꯦ ꯁꯤꯒ ꯆꯥꯈꯣꯗꯅ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯏꯄꯨ ꯊꯝꯕꯧꯅ ꯃꯥꯒꯤ ꯏꯔꯣꯏ ꯂꯥꯕꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯏꯄꯨ ꯊꯝꯕꯧꯒꯤ ꯌꯨꯝꯊꯪꯅꯕꯗ ꯇꯥꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯏꯄꯨ ꯊꯝꯕꯧꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯍꯅꯨꯕꯁꯤꯅ ꯏꯔꯣꯏꯁꯤꯕꯨ ꯃꯤꯗꯧꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯇꯥꯅꯤꯡꯗꯕꯅ꯫ ꯃꯆꯥ ꯃꯁꯨꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯔꯣꯏꯁꯤꯗ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯔꯤ꯫ ꯑꯍꯟꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯍꯜꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯣ, ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯃꯥꯒꯤ ꯏꯔꯣꯏꯁꯤ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯅꯅꯦ ꯑꯩ ꯇꯥꯅꯤꯡꯗꯦꯕ꯫ ꯇꯥꯅꯤꯡꯗ꯭ꯔꯒꯅ ꯅꯅꯥꯀꯣꯡꯗꯣ ꯃꯦꯟꯁꯤꯜꯂꯣ꯫ ꯏꯔꯣꯏꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕꯗꯣ? ꯍꯣ, ꯅꯨꯡꯁꯤꯔꯛꯇꯕ ꯏꯔꯣꯏꯁꯤꯗ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯂꯩ꯫ ꯃꯤꯕꯨꯗꯤ ꯍꯦꯜꯂꯤ, ꯀꯅꯥꯒꯤ ꯑꯃꯨꯛꯇꯣꯏꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯊꯥꯖꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯒꯦ ꯇꯧꯋꯦꯕ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯏꯔꯣꯏ ꯂꯥꯕꯗꯨ ꯀꯟꯅ ꯍꯦꯛꯇ ꯃꯈꯣꯡꯂꯛꯏ꯫ ꯇꯨ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯏꯔꯣꯏꯁꯤꯅ ꯈꯣꯡꯕꯁꯦ ꯅꯪꯒꯤꯗꯤ ꯅꯥꯎꯁꯨꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤꯅꯦ ꯍꯥ? ꯑꯁ ꯌꯥꯔꯦꯕ ꯑꯍꯟꯕꯤ, ꯅꯪꯒꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯋꯥꯕꯅꯦ, ꯏꯔꯣꯏꯁꯤꯁꯨ ꯂꯥꯝꯕꯒꯤ ꯈꯣꯡꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯈꯣꯡꯉꯤꯕꯁꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤꯅꯦ꯫ ꯁꯥ ꯉꯥꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯔꯝꯃꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯏꯔꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ, ꯇꯥꯊꯤ ꯍꯥꯏꯕ ꯏꯄꯨ ꯊꯝꯕꯧ ꯃꯁꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯄꯨ ꯊꯝꯕꯧ ꯑꯃꯗꯤ ꯏꯄꯨ ꯊꯝꯕꯧꯒꯤ ꯂꯥꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯏꯄꯨ ꯊꯝꯕꯧꯅꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯖꯩ ꯑꯃꯗꯤ ꯃꯆꯥꯗ ꯃꯆꯥ ꯃꯁꯨꯗ ꯃꯁꯨꯗꯧꯅ ꯂꯣꯏꯅꯕꯤ꯫ ꯏꯄꯨ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ, ꯂꯥꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯄꯨꯔꯛꯏꯅꯦ꯫ ꯏꯄꯨ ꯊꯝꯕꯧ ꯅꯣꯛꯂꯒ ꯍꯩꯃꯥ ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯂꯥꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯄꯨꯔꯛꯏꯕ꯭ꯔꯥ? ꯂꯥꯛꯑꯣ ꯄꯤꯖꯔꯔꯣ ꯂꯥꯛꯑꯣ꯫ ꯂꯥꯕꯤꯁꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯊꯦꯝꯃꯝꯃꯨꯀꯣ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯊꯣꯠ ꯂꯥꯎꯕ ꯁꯖꯤꯛꯁꯤꯡ ꯑꯗꯨ ꯂꯥꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯂꯥꯕꯤꯁꯨ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯆꯥꯔꯝꯃꯤ꯫ ꯏꯄꯨ ꯊꯝꯕꯧꯗꯨ ꯆꯥꯛ ꯊꯣꯡꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯄꯨ, ꯆꯥꯎꯕꯒꯤ ꯃꯃꯥꯅꯗꯤ ꯏꯄꯨꯒꯤꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯁꯦ ꯍꯔꯥꯎ ꯌꯥꯏ, ꯑꯗꯨꯒ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯌꯥꯗꯦ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯏꯄꯨ? ꯏꯄꯨ ꯊꯝꯕꯧꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯔꯛꯄꯗ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯔꯦꯅꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯍꯥ? ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯆꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯥꯎꯕ, ꯅꯪꯅ ꯍꯧꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯇꯧꯅꯨ, ꯅꯪꯗꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯡꯕ ꯌꯥꯏ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣই ꯄꯣꯏꯔꯩꯗꯤ ꯃꯄꯥꯒ ꯑꯩꯒꯅ ꯐꯖꯅ ꯋꯥꯔꯛꯏꯀꯣ꯫ ꯃꯇꯨꯡ ꯃꯥꯕꯨ ꯍꯦꯛ ꯍꯧꯕ ꯂꯥꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯒꯤ ꯃꯃꯥꯅ ꯆꯥꯎꯕꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯆꯥꯎꯕꯒꯤ ꯃꯃꯥ ꯄꯨꯖꯥꯅ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯔꯦꯅꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯗꯨ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ? ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯈꯪꯅꯤ ꯅꯪꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯩꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ꯫ ꯃꯃꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ꯫ ꯍꯟꯗꯛꯇꯤ ꯔꯦꯅꯨꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ꯫ ꯄꯨꯖꯥ ꯃꯆꯥꯗ ꯌꯦꯡꯂꯒ, ꯆꯥꯎꯕ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯕꯒꯤ ꯃꯆꯤꯟꯖꯥꯛ ꯄꯨꯔꯒ ꯆꯠꯂꯣ꯫ ꯄꯥꯕꯗꯣ ꯊꯕꯛ ꯍꯜꯂꯍꯧꯔꯦ꯫ ꯏꯆꯥꯒꯅꯦ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯆꯥꯎꯕ ꯂꯥꯕꯤꯗ ꯅꯥꯜꯂꯗꯨꯅ, ꯂꯥꯕꯤ, ꯅꯪꯁꯨ ꯆꯥꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯆꯥꯊꯣꯛꯎꯔꯒꯦꯀꯣ꯫ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏ, ꯆꯠꯂꯒꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯏꯔꯣꯏ ꯂꯥꯕꯤꯒꯤ ꯃꯆꯤꯟꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯏꯄꯨ ꯊꯝꯕꯧꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯥ ꯀꯔꯤꯁꯨ
Penbadi natte adubu karidi hairuni. Migi wakalni haiduna masu magi thokpa hinglibani. Ipu Thambaudi nungaitre haiba puja khangladuna tapna hairei. Ipu, ngasigidi nasu nupase puja khragi. Ipu su cha ising chathoklaga nungaina pothabiru. Hoi haiduna Ipu Thambaudu mangakdamak nomi. Wadi machet ama phawba nganglakti. Adubu chawbadadi. Chawba, namaga phajana chatloko. Hoi Ipu, ado hairamlaga chawbado harau. Mamaga loinana mayung maikei pangkre. Pendraba Ipu Thambawadu magi labida onsinduna. Labi, mi khuding Ipu se angawba mi manadraba amagumna uyin. Makoine Ipu bu loina ningdeni. Masibu karigino labi. Aina makoida aranba karisu tokkiba laiti. Aduga, makoina aibu asuk yamna nungsidriba karigi. Labido, mamaido pere haiduna karisu khangda haibagumna. Mista aniduna Ipu Thambauda nungshina yengi. Madu ubada Ipu Thambau karisu khankidre. Hoida, aigidi isu labi leisidi. Kanana aingonda kaidawunige. Adumna machinda lolaga. Mutluraba. Lairang manungda yauriba singa dushu nontaduna. Nauna kamkhatlami asumna Ipu Thambausu cha ising phajana thonglaba matungda hauna charaga nungaina potharami. Magi labi leiramdrabadi. Ipu Thambau masu hinglamdaba yai adubu. Magi labina leiriba makhaldi. Masu hingkigani haibagi asada. Ipu Thambau na hinglibani. Hai, Thonglen! Noi butabrani he. Nakhoigi natai nanaudubu sirabrani he. Hawai se amata yaudaba makai. Loina charibase udabra wani. Hawai marakta leiribase. Ipu Thambau gi labido. Ma oiramgani ne ha. Ma natana kanabu oigani. Masige ahal se phatkidraba ahal ni. Iroisiga punnane kok mai he thadoga phagadabani. Asumna mama ibema sakina isau langlingai. Majanupa abung thoidu changlakdaga mamada hairami. Ima, kaiginu nangna nongabadagi numitaba phawba adum isau langba pamiduba. Aina isau langnanabadi nakhoina sinba natro. Yengotu, hawai se amta yengoba. Loina hek chathoamiba. Labi haiba maha phattaba iroisina. Iroisiba loiriba hanubasisu ne aina hatladabani. Ima, aidi gawbuga ngarang akhoigi angangbido phajinba kawduna phajilhaudre. Masi labina mande aikhoi angangbina chaba mali. Macha abungthoigi wadda saki sawrapna macha nupade yenglaga. Chatlo! Adudi angta phajana yengchu chatlo. Abungthoina haibuga tawbuga makhoigi angangbina chaba oiramne madu hek ubaga. Hai, shi. Angangbi, nangna tawribase karino, ha? Nangna tawribase karino ba? Chalo ne he! Asumna, ngangbibu, makonda ningthina phajilaba matungda mamagi manakta laktuna tamnare. Ima, aina haibudo chummi, akhoi angangbina chaba oiram. Ipu Thambaugi labidi chebirunuko. Ipu Thambau se nungaide. Amana amuk chai, yam nungaidreba. Handakti sakhidu tumina laikre. Hai, labi, chumna chatluni nangbo. Thekoina koi chatkanu ne he. Migi pochai daga sokluni ne. Aikhoi ani se honthi chaphamda da laibani haibasi kawgunu ko. Chalo. Chumna adum chalu ko. Ipugi labidusu ipuna ngangba ta duna adumak chatli. Tainafam khangdraba sakhidu Ipu Thambauda onsillaga. Khura Thambau, amukta ngaibikho. Ipu Thambaudu tung onthoraktuna sakhida yenglaga. Aibura ibema. Yamna usittaba mawongda khumlai. Au, khurabuni aina haizaribase. Kari lamchat sajatno haina matumta khallaga Ipudu nokningba ma yaurabra kaino nokfet tawraga mana oina bebarda khumnaklami. Kari takpigataba ibema. Sumdawbani khuragi iroise hayeng makhaidi sida pubirakan. Ai ngasi se yamna saungningaga leiramnibani. Ipu Thambau ingak-ngakna. Kari kamdawbanu ibema. Ibema na takpiribasi khuradi gyanama ingaw-ngawrin he. Aikhoigi angangbina tu hawai singse loina chathoami. Adugi aise tawphom khangdaba makhai saunninglibani. Aduna ngasi oikre. Akhoigi ingkose phawduna Ipugi iroisiga sum chatpase
ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯆꯠꯄꯤꯔꯅꯨ ꯈꯨꯔꯥ ꯀꯔꯤꯅꯣꯗ ꯁꯈꯤ ꯑꯩꯒꯤ ꯂꯥꯕꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯐꯥꯎꯗꯨꯅ ꯆꯠꯄꯁꯦ ꯅꯪꯒꯤ ꯄꯣꯠ ꯆꯩꯗꯤ ꯇꯣꯛꯈ꯭ꯔꯗꯅ ꯅꯥꯄꯤ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯊꯠꯇꯨꯅ ꯆꯥꯈꯤꯕ ꯂꯩꯇꯦ ꯅꯪꯒꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯏꯕꯦꯝ ꯈꯨꯔꯥ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯇꯣꯛꯑꯣ ꯈꯨꯔꯥ ꯁꯈꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯏꯄꯨ ꯊꯝꯕꯧ ꯐꯅꯃꯛ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯥꯊꯗꯨꯅ ꯏꯪꯈꯣꯜꯒꯤ ꯃꯄꯨ ꯅꯪꯅ ꯐꯥꯎꯕꯤꯔꯅꯨ ꯍꯥꯏꯔꯗꯤ ꯈꯨꯔꯥꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯐꯥꯎꯔꯔꯣꯏꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯆꯠꯄ ꯍꯧꯔꯨꯔꯕꯅꯤꯅ ꯁꯨꯝ ꯆꯠꯈ꯭ꯔꯒꯦꯀꯣ ꯂꯥꯕꯤ ꯆꯠꯂꯣ 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 ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯏꯎ ꯎꯗꯦ ꯃꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯛꯈꯥꯏꯗꯧꯒꯤ ꯊꯤꯡꯒꯥꯏꯗꯧꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯅꯕꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯁ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄꯁꯤ ꯌꯥꯝꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯔꯥꯟꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤ ꯍꯥꯏꯕꯁꯤ ꯃꯤ ꯍꯥꯏꯕ ꯐꯠꯇ꯭ꯔꯕ ꯖꯤꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯨꯄꯥ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯂꯝꯃꯤ ꯏꯄꯨꯒꯤ ꯅꯨꯄꯤꯗꯣ ꯄꯨꯊꯣꯔꯛꯏꯔꯣ ꯅꯠꯇꯦ ꯏꯄꯨꯒꯤ ꯏꯔꯣꯏꯗꯣ ꯄꯨꯊꯣꯔꯛꯏꯔꯥ ꯍꯥꯏꯕ ꯏꯄꯨ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯏꯄꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯈꯠꯅꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯄꯨꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦꯍꯦ ꯏꯁꯨꯁꯥ ꯏꯄꯨꯒꯤ ꯂꯥꯕꯤꯁꯦ ꯍꯛꯆꯤꯠ ꯂꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯏꯁꯨꯁꯤꯡꯗꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯄꯨꯅ ꯑꯣꯏꯅ ꯅꯩꯁꯤꯜꯂꯛꯑꯦꯍꯦ ꯁꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯄꯨꯗ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ ꯏꯄꯨꯒꯤ ꯏꯔꯣꯏ ꯃꯆꯤꯁꯦ ꯀꯤꯗ ꯇꯧꯅꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯍꯜꯁꯤꯒꯤ ꯏꯔꯣꯏꯁꯦ ꯃꯤꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕꯅꯤꯀꯣ ꯏꯄꯨꯗ ꯎꯁꯤꯠꯇꯕꯒ ꯇꯧꯔꯨꯅꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯄꯨꯒ ꯂꯥꯕꯤꯒꯗꯤ ꯌꯧꯈ꯭ꯔꯦ ꯍꯩꯃꯥ ꯌꯧꯈ꯭ꯔꯦꯅꯤ ꯍꯅꯨꯏ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯃꯄꯥꯡꯒꯜꯗꯤ ꯑꯣꯈꯥꯛ ꯀꯟꯕꯖꯥꯠꯅꯤ ꯑꯁꯦꯡꯕ ꯑꯃꯅ ꯐꯠ ꯈꯨꯝꯂꯛꯏ ꯏꯁ ꯍꯅꯨꯕ ꯃꯥꯅ ꯀꯟꯗꯅ ꯀꯌꯥꯝꯕꯨ ꯀꯜꯂꯨꯗꯣꯏꯅꯤ ꯑꯍꯟꯅꯦꯅ ꯁꯨꯝ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯃꯥ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯦꯅꯦ ꯍꯥꯏ ꯇꯣꯡꯕꯨꯡꯉꯕ ꯊꯤꯕꯣꯡꯖꯥꯎ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ ꯆꯥꯎꯔꯣ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯈ꯭ꯔꯕ ꯈꯨꯔꯥ ꯊꯝꯕꯧꯁꯤꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ ꯃꯥꯟꯅꯕꯤꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯈꯣꯏꯁꯦ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯕ ꯃꯤꯁꯤꯡꯁꯤꯗ ꯈꯟꯅꯕ ꯍꯧꯔꯒ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯉꯥꯃꯨꯛ ꯄꯨꯟꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯉꯛꯄꯅꯤ ꯃꯈꯣꯏꯗ ꯉꯥꯡꯉꯛꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯣꯡꯕꯨꯡꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ ꯇꯣꯡꯕꯨꯡꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯣꯡ ꯅꯄꯨꯁꯦ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯂꯥꯛꯇꯨꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤ ꯌꯧꯔꯗꯤꯅꯦ ꯑꯩꯈꯣꯏ ꯅꯪꯒ ꯄꯨꯟꯕ ꯇꯟꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯁꯥꯎꯅ ꯆꯠꯅꯈ꯭ꯔꯦ ꯇꯣꯡꯕꯨꯡꯗꯨ ꯃꯄꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯅꯨꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒ ꯑꯃꯠꯇ ꯇꯤꯟꯅꯕ ꯐꯪꯂꯔꯣꯏꯅꯤꯁꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦꯕꯁꯦ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯈꯪꯅꯤ ꯑꯁꯨꯝꯅ ꯁꯥꯎꯅ ꯃꯄꯨꯗ ꯉꯥꯡꯂꯝꯂꯒ ꯇꯣꯡꯕꯨꯡꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯡꯕꯨꯡꯒꯤ ꯃꯄꯨ ꯔꯥꯖꯦꯟꯗꯨ ꯁꯥꯎꯅꯤꯡꯕꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ ꯃꯃꯥꯟꯅꯕ ꯃꯤꯔꯦꯝꯁꯤꯡꯁꯦ ꯇꯤꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯕ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯝꯆꯠ ꯁꯥꯖꯠꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯄꯨ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯂꯤꯕ ꯈꯣꯟꯗꯥꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯊꯪꯅꯕ ꯈꯨꯜꯁꯤꯡ ꯑꯗꯨꯅ ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝ ꯍꯥꯏꯅꯁꯨ ꯀꯧꯅꯔꯝꯃꯤ ꯆꯥꯎꯈꯠꯄ ꯃꯤ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯨꯗꯣꯡ ꯆꯥꯗꯗꯨꯅ ꯑꯊꯦꯡ ꯑꯃꯝꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯆꯠꯅꯔꯝꯗꯦ ꯀꯣꯏꯗꯨꯅ ꯆꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕꯅ ꯂꯥꯕꯤ ꯏꯄꯨꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏꯒꯦ ꯏꯁꯤꯡꯁꯦ ꯊꯛꯂꯒ ꯇꯣꯛꯑꯒꯦꯀꯣ ꯁꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯆꯤꯟꯕꯥꯜ ꯃꯀꯣꯛ ꯑꯃꯠꯇ ꯋꯥꯇꯈꯩ ꯄꯥꯟꯕꯅꯤꯅ ꯏꯄꯨꯒ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯔꯒ ꯂꯥꯛꯄ ꯃꯔꯝꯅ ꯏꯄꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ
ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯒꯨꯝ ꯃꯆꯤ ꯑꯅꯤꯗꯨ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯤꯜꯂꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯄꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯐꯔꯦ ꯐꯔꯦ ꯂꯥꯛ. ꯏꯄꯨꯅꯦ, ꯆꯥꯛꯁꯦ ꯊꯣꯡꯉꯨꯒꯦ. ꯑꯗꯨꯒ ꯆꯥꯔꯒꯦꯀꯣ. ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ. ꯀꯥꯡꯗꯤ ꯆꯤꯛꯂꯔꯣꯏ. ꯏꯄꯨꯅ ꯀꯥꯡꯃꯩ ꯈꯨꯔꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯄꯨ ꯊꯝꯕꯧꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ. ꯕꯥꯕꯥ, ꯕꯥꯕꯥꯅ ꯑꯉꯥꯡꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯀꯔꯤꯅꯣꯕ? ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯁꯖꯤꯛꯅ ꯃꯀꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯎꯗꯕ ꯃꯈꯩ ꯋꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯉꯥꯡꯕꯤꯔꯛꯏ. ꯔꯥꯖꯦꯟ ꯀꯣꯛꯇ ꯄꯨꯔꯛꯂꯤꯕ ꯁꯖꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯍꯦꯛ ꯊꯥꯗꯔꯒ ꯌꯦꯡꯉꯛꯄꯅꯤ. ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯑꯣꯏꯔꯝꯃꯤ. ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗ ꯈꯨꯝꯂꯛꯏ. ꯏꯄꯥꯒꯤ ナꯏꯗꯣꯝ ꯄꯣꯛꯆꯕ ꯃꯪꯂꯦꯝ ꯍꯥꯏꯕ ꯅꯨꯄꯤꯅ ꯉꯝꯕ. ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ ꯏꯆꯥꯅ ꯏꯄꯥꯗ ꯉꯥꯡꯂꯤꯕꯕꯣ? ꯕꯥꯕꯥ, ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯨ. ꯑꯩꯈꯣꯏ ꯇꯣꯝꯕꯨꯡꯅ ꯂꯣꯏꯅ ꯇꯝꯂꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯅꯁꯨꯁꯦ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ? ꯀꯗꯣꯝꯗꯒꯤꯅꯣ ꯃꯃꯧ ꯑꯣꯏꯕꯦꯝꯃ ꯊꯥꯔꯤꯛꯊꯥꯁꯨ ꯐꯥꯗꯦꯛꯇ ꯆꯦꯟꯊꯣꯔꯛꯏ. ꯃꯈꯣꯏ ꯃꯄꯥ, ꯄꯥꯕꯅ ꯇꯧꯔꯤꯕꯁꯦ ꯈꯤꯠ ꯍꯦꯜꯂꯕꯅꯤ. ꯑꯉꯥꯡꯁꯦ ꯁꯥꯎꯕꯅ ꯌꯥꯗ꯭ꯔꯦ. ꯅꯣꯏ ꯂꯩꯍꯧꯔꯣ. ꯑꯩꯅꯦ ꯏꯆꯥꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ. ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯃꯌꯨꯝ ꯌꯧꯕꯗ ꯃꯉꯥꯏꯔꯦ. ꯃꯆꯥ ꯃꯃꯧꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯉꯛ ꯉꯛꯂꯦ. ꯍꯥꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯁꯤ ꯌꯨꯝ ꯐꯥꯎꯕ ꯆꯪꯗ꯭ꯔꯤ. ꯑꯁꯨꯝꯅ ꯇꯧꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯋꯥꯅꯤ? ꯃꯪꯂꯦꯝꯅ ꯃꯄꯥꯗ ꯌꯦꯡꯂꯒ. ꯕꯥꯕꯥ, ꯇꯣꯝꯕꯨꯡꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯀꯔꯤꯒꯤꯅꯣꯅꯦ ꯃꯪꯂꯦꯝ, ꯏꯁꯨꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯤꯕꯕꯣ? ꯄꯥꯕꯅ ꯉꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯈꯔ ꯉꯥꯡ-ꯆꯩꯕ ꯇꯧꯔꯨꯔꯕꯣ? ꯍꯥꯏ, ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯌꯥꯅꯤꯡꯗꯗꯨꯅ ꯈꯔ ꯈꯖꯤꯛ ꯉꯥꯡꯂꯨꯕ ꯈꯛꯇꯅꯤ. ꯃꯗꯨ ꯐꯥꯎꯕ ꯌꯥꯗ꯭ꯔꯕ꯭ꯔꯅꯦꯍꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯈꯣꯏꯕꯣ? ꯇꯣꯝꯕꯨꯡꯗꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯝꯃꯕꯅꯤ. ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏꯁꯤ ꯅꯣꯏꯅ ꯄꯨꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯄ ꯇꯧꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯉꯥꯡ ꯋꯥꯈꯜꯒ ꯑꯣꯏꯕꯗꯨꯗ ꯁꯥꯎꯔꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ. ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕ? ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤ. ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯔꯣꯏ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤꯕ. ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅ ꯈꯥꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯈ꯭ꯔꯦ. ꯐꯖꯔꯤꯅꯤ. ꯅꯆꯥꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯉꯝꯕ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯉꯝꯕ. ꯐꯖꯩ ꯐꯖꯩ. ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯊꯥꯔꯤꯛꯊꯥꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯃꯈꯣꯏ ꯃꯄꯥ, ꯄꯥꯕꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦ. ꯄꯥꯕꯒꯤ ꯃꯆꯤꯟ ꯑꯁꯤꯗꯒꯤ ꯃꯁꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯣꯡꯗꯣꯔꯛꯇꯦ. ꯑꯩꯅꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯃꯃꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯥꯖꯦꯟꯗꯨ ꯅꯣꯛꯂꯒ, ꯀꯔꯤꯅꯣꯅꯦꯍꯦ ꯏꯀꯨꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯃꯄꯥꯅꯕꯨ ꯃꯆꯥ ꯃꯁꯨ ꯅꯨꯡꯁꯤꯗꯕ ꯍꯧꯅꯕ꯭ꯔꯣ? ꯑꯗꯨꯕꯨꯅꯦ, ꯏꯁꯨꯅ ꯄꯨꯜꯂꯤꯕ ꯃꯔꯨꯞꯂꯣꯏꯁꯤꯡ ꯑꯗꯣ ꯐꯠꯇꯦ. ꯃꯤꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯤ. ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯁꯨꯅ ꯌꯥꯎꯕꯗꯣ ꯌꯥꯎꯍꯟꯅꯤꯡꯗꯗꯨꯅ ꯏꯀꯨꯅ ꯉꯥꯡ-ꯆꯩꯕ ꯈꯔ ꯇꯧꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦꯅꯦ? ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯌꯥꯝ ꯀꯥꯏꯅꯦ ꯄꯥꯕ. ꯀꯥꯏꯕ ꯍꯥꯏꯕꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ. ꯃꯪꯂꯦꯝ, ꯏꯁꯨꯗꯣ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ. ꯀꯩꯁꯨ ꯋꯥꯔꯨꯅꯨ. ꯏꯄꯥ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯆꯥꯛ ꯍꯥꯟꯅ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ. ꯄꯥꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯗꯤ ꯊꯥꯔꯤꯛꯊꯥꯅ ꯁꯥꯎꯕꯗꯒꯤ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯍꯧꯔꯕꯅꯤ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯑꯉꯛꯄ ꯑꯣꯏꯗꯦ ꯔꯥꯖꯦꯟꯗꯣ. ꯑꯗꯨꯝꯅꯗ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯁꯥꯎꯕ ꯈꯨꯗꯤꯡꯒꯤ ꯃꯄꯥꯗꯨ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯍꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯔꯥꯖꯦꯟ ꯅꯣꯛꯂꯒ, ꯐꯔꯦ ꯐꯔꯦ, ꯍꯩꯗꯣꯛꯈ꯭ꯔꯕꯕꯨ ꯀꯝꯗꯧꯔꯨꯅꯤ? ꯁꯦꯁꯦ, ꯁꯖꯤꯛꯀꯥꯁꯦ ꯈꯔ ꯊꯥꯕꯤꯔꯣ. ꯁꯟꯁꯤꯡꯁꯦ ꯂꯥꯝꯕꯅ ꯉꯛꯑꯝꯃꯅꯤ. ꯏꯄꯥꯅꯦ, ꯏꯁꯤꯡ ꯈꯤꯇ ꯍꯥꯟꯅ ꯊꯛꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯀꯣ. ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯊꯥꯔꯤꯛꯊꯥꯗꯣ ꯃꯪꯂꯦꯝꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯏꯁ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯥꯏꯅ ꯃꯁꯨ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯤꯅꯨꯡꯁꯤ ꯃꯆꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇꯕ. ꯃꯈꯣꯏ ꯃꯄꯥ, ꯅꯄꯥꯁꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯄ ꯌꯥꯔꯣꯏ. ꯌꯥꯝ ꯊꯨꯅ ꯊꯤꯡꯉꯨꯆꯣ ꯆꯠꯂꯣ. ꯊꯛꯄ ꯌꯥꯔꯣꯏꯅ ꯊꯤꯡꯉꯨꯆꯣ ꯍꯥꯏꯕ. ꯌꯥꯔꯦꯗ ꯃꯃꯥ, ꯏꯁꯤꯡꯁꯤꯗꯤ ꯊꯛꯆꯔꯁꯅꯨ. ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯁꯤꯗ ꯉꯁꯥꯏꯗꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨꯔꯤꯕꯅꯤ. ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯄꯣꯛꯄ తాꯕꯅꯤ. ꯃꯁꯤ ꯐꯥꯎꯕ ꯊꯤꯡꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯐꯥꯎꯕ ꯌꯥꯔꯔꯣꯏ. ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯉꯤ. ꯅꯪꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝꯇ ꯆꯥꯗ ꯊꯛꯇꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯅꯦ? ꯍꯣ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯨ. ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯁꯤꯅ ꯑꯩꯅ ꯁꯥꯎꯕꯅꯤ. ꯃꯥꯁꯨꯅꯦ ꯃꯁꯨ ꯑꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯁꯥꯎꯔꯛꯄꯅꯤ.
ꯍꯣꯏꯕ, ꯃꯗꯨ ꯐꯅ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯄꯥꯅꯤ. ꯏꯃꯥ ꯏꯄꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯤꯁꯨ ꯂꯩꯔꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯍꯟꯗꯛꯇꯤ ꯊꯥꯔꯤꯛ ꯊꯥꯗꯨ ꯀꯩꯁꯨ ꯈꯣꯝꯂꯝꯗꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ. ꯃꯪꯂꯦꯝꯁꯨ ꯁꯖꯤꯛꯁꯤꯡ ꯑꯗꯨ ꯁꯟꯗ ꯊꯥꯕꯤꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯥꯝꯅ ꯉꯛꯄ ꯄꯥꯎ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔꯝꯃꯤ. ꯄꯥꯎ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯄꯨ ꯊꯝꯕꯧꯒꯤ ꯏꯔꯣꯏ ꯂꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ. ꯃꯗꯨ ꯇꯥꯕꯗ ꯉꯛꯇꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯆꯥꯎꯕꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏ, ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯏꯄꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ. ꯏꯄꯨꯒꯤ ꯏꯔꯣꯏ ꯂꯥꯕꯤꯗꯣ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏ, ꯑꯗꯨꯁꯨ ꯃꯤ ꯑꯣꯏꯅ. ꯃꯆꯥꯅ ꯇꯝꯂꯔꯤꯕ ꯄꯥꯎꯗꯣ ꯇꯥꯔꯒ ꯄꯨꯖꯥ ꯅꯣꯛꯏ. ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯋꯥꯗꯣ ꯏꯃꯥꯁꯨ ꯇꯥꯔꯤ. ꯂꯝꯕꯤꯗ ꯃꯤꯅ ꯇꯝꯃꯛꯇꯅ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯤꯅꯤꯗ. ꯏꯔꯣꯏꯅꯕꯨ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯣꯏꯅꯣ? ꯏꯄꯨꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯅ ꯍꯥꯏꯖꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯏꯃꯥ, ꯑꯗꯨ ꯌꯦꯡꯉꯨꯔꯒ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯖꯤꯟꯗꯕꯅꯤ ꯍꯥꯏꯕꯗꯣ. ꯆꯠꯂꯨꯁꯦꯕ ꯏꯃꯥ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯠꯂꯨꯁꯤꯅꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯍꯜꯂꯛꯑꯅꯤ. ꯍꯣꯔꯦꯟ ꯅꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯆꯠꯀꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯆꯠꯈꯤꯒꯨꯝꯁꯤ, ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯤ. ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯨꯕꯗꯨꯁꯨ ꯃꯇꯥꯡ ꯆꯥꯅ ꯍꯜꯂꯛꯂꯝꯃꯤ. ꯀꯔꯤꯅꯣꯅꯦꯍꯦ, ꯅꯃꯥ ꯅꯆꯥꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯝꯃꯤꯗꯨꯕꯣ? ꯍꯣ, ꯅꯆꯥ ꯅꯨꯄꯥꯅꯅꯦ ꯏꯄꯨ ꯊꯝꯕꯧ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯃꯤꯕ. ꯑꯩꯅ ꯍꯣꯔꯦꯟ ꯆꯠꯁꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯥꯔꯤꯅ ꯍꯥꯏꯔꯝꯃꯤꯕꯅꯤ. ꯆꯠꯂꯨꯅꯨ ꯆꯠꯂꯨꯅു. ꯏꯄꯨ ꯊꯝꯕꯧꯗꯣ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯋꯥ ꯀꯟꯅ ꯈꯟꯅꯍꯧꯔꯤꯕꯅꯤ. ꯆꯠꯂꯨꯅꯨꯀꯣ. ꯃꯃꯥ ꯃꯆꯥ ꯏꯉꯛ ꯉꯛꯂꯦ ꯄꯨꯖꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ. ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯒꯤꯅꯣ ꯏꯄꯨ ꯊꯝꯕꯧꯕꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯗꯤ? ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯕ ꯏꯔꯣꯏꯗꯨꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯁꯤꯗ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ? ꯃꯁꯤꯕꯨ ꯀꯔꯝꯕ ꯍꯥꯛꯇꯛꯇ ꯀꯅꯥꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯈ꯭ꯔꯒꯦ ꯇꯥꯈ꯭ꯔꯒꯦ? ꯏꯔꯣꯏ ꯍꯥꯏꯕ ꯁꯥ ꯃꯈꯜ ꯑꯁꯤꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯈꯟꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯗꯦꯅꯦ ꯃꯃꯥ. ꯆꯃꯝꯅꯕ ꯄꯣꯛꯇꯨꯅ ꯄꯨꯖꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ. ꯃꯈꯣꯏ ꯄꯥꯕ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯕꯨ ꯅꯀꯣꯛꯇꯨꯗ ꯈꯜꯂꯨꯅꯦ ꯃꯃꯥ ꯅꯪꯕꯣ. ꯏꯄꯨꯅ ꯏꯔꯣꯏꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ? ꯍꯥ? ꯏꯔꯣꯏꯗꯨꯕꯨ ꯏꯄꯨꯅ... ꯑꯩ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ. ꯆꯠꯊꯣꯛꯑꯣꯗ ꯃꯈꯣꯏ ꯃꯄꯥ. ꯑꯗꯨꯒꯨꯝꯕ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ. ꯑꯣꯟꯊꯣꯛꯄ ꯉꯥꯡꯒꯅꯨ. ꯇꯥꯅꯤꯡꯗꯦꯀꯣ. ꯍꯟꯗꯛꯇꯤ ꯑꯃꯨꯕꯗꯣ ꯁꯥꯎꯔꯛꯏ. ꯅꯃꯥ ꯅꯆꯥꯗꯤ ꯏꯄꯨ ꯊꯝꯕꯧꯒꯤ ꯃꯤꯆꯪꯒ ꯌꯥꯝꯅ ꯆꯪꯉꯤꯅꯦ. ꯃꯃꯥ, ꯅꯪꯁꯨ ꯏꯄꯨ ꯊꯝꯕꯧ ꯍꯥꯏꯕ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦꯔꯣ? ꯍꯥ? ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯒꯅ ꯆꯠꯈ꯭ꯔꯣꯗꯅ. ꯃꯊꯣꯡ ꯍꯣꯛꯇꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯖꯥ ꯁꯥꯎꯅꯤꯡꯃꯜꯂꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ. ꯃꯈꯣꯏ ꯃꯄꯥ, ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ. ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯃꯤꯔꯣ ꯑꯗꯨꯝꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯒꯦ ꯇꯧꯔꯛꯄꯅꯦ, ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯆꯥꯎꯕꯕꯨ ꯀꯧꯔꯛꯏ. ꯆꯥꯎꯕ, ꯆꯥꯎꯕ, ꯏꯄꯨ ꯊꯝꯕꯧꯒꯤ ꯏꯔꯣꯏ ꯂꯥꯕꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏ. ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯆꯥꯎꯕꯗꯨ ꯃꯄꯥꯗ ꯀꯤꯅ ꯑꯃꯨꯛ ꯌꯦꯡ, ꯄꯣꯏꯔꯩꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ. ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ. ꯑꯃꯨꯕ ꯎꯕꯗ ꯄꯣꯏꯔꯩ ꯉꯛꯅ. ꯈꯥꯇꯣꯟ, ꯅꯪꯗꯤ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ. ꯄꯨꯖꯥꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯦ, ꯑꯗꯨꯕꯨ ꯉꯁꯤ ꯄꯣꯏꯔꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ. ꯑꯃꯨꯕ ꯄꯨꯖꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ, ꯀꯔꯤ ꯇꯧꯗꯣꯏꯅꯣꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯄꯣꯏꯔꯩꯗ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗ, ꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯃꯨꯗꯧꯁꯨ ꯈꯨꯝꯍꯧꯗ꯭ꯔꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯨꯝꯂꯨꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯄꯨꯖꯥꯗꯨ ꯁꯥꯎꯗꯦ, ꯅꯣꯛꯁꯤꯟꯅꯗꯨꯅ ꯄꯣꯏꯔꯩꯕꯨ ꯀꯧꯁꯤꯜꯂꯝꯃꯤ. ꯄꯣꯏꯔꯩ, ꯂꯥꯎꯅꯦ ꯂꯥꯎꯅꯦ. ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯒꯤ ꯈꯥꯇꯣꯟꯁꯦ ꯅꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ? ꯂꯥꯛꯏ. ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯏꯕ? ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯥꯛꯏ, ꯅꯨꯡꯁꯥ ꯁꯥꯕꯗꯁꯨ ꯂꯥꯛꯄ ꯌꯥꯎꯏ. ꯑꯩꯉꯣꯟꯗ ꯈꯛꯇ ꯍꯪꯒꯅꯨ, ꯈꯥꯇꯣꯟꯗꯁꯨ ꯍꯪꯉꯨ. ꯃꯥꯗꯤ ꯅꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯃꯨꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯄꯨꯖꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯑꯉꯥꯡꯗꯨꯗ ꯍꯪꯖꯤꯜꯂꯤꯗꯨꯕꯣ? ꯅꯪꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯄꯨꯖꯥꯗꯣ ꯄꯦꯟꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯑꯩꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯇꯧꯔꯝꯒꯅꯤꯕꯨ ꯈꯜꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏ. ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕꯒꯤ ꯂꯤꯆꯠ ꯆꯠꯂꯤ. ꯑꯉꯥꯡꯗꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏꯅꯦꯁꯦ. ꯄꯨꯖꯥ, ꯇꯥꯅꯤꯡꯗꯦ, ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯔꯛꯄ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯔ ꯑꯗꯨꯛ ꯆꯠꯄꯒꯤ ꯋꯥꯅꯤ. ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯩꯈꯤꯗꯕ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ...
ꯃꯍꯥꯛꯅ ꯅꯈꯣꯏ ꯅꯃꯥꯅꯆꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤꯅꯦ꯫ ꯃꯇꯦꯡ? ꯃꯋꯥ ꯂꯩꯇꯕ ꯅꯨꯄꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯀꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯅꯈꯣꯏꯒꯤ ꯃꯇꯦꯡꯗꯤ ꯄꯨꯖꯥ ꯑꯩꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯣꯛꯇꯕꯤ ꯑꯗꯨꯅ ꯌꯥꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯣꯛꯇꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯑꯃꯨꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯉꯣꯟꯗ ꯑꯣꯛꯇꯕꯤ ꯍꯥꯏꯔꯤꯕꯗꯤ? ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯁꯤꯗ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯉꯣꯟꯗꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯤ? ꯑꯃꯨꯕꯗꯨ ꯁꯥꯎꯅ ꯄꯨꯖꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧꯔꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯀꯥꯆꯤꯟꯗꯒꯤ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ, ꯇꯥꯃꯨꯕ, ꯌꯥꯔꯦꯗ ꯇꯣꯛꯄꯤꯔꯣ, ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯠꯈ꯭ꯔꯕ ꯃꯃꯥꯏꯁꯤꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯇꯥꯔꯤꯕ ꯃꯃꯤꯁꯦ ꯎꯕꯗ꯫ ꯑꯃꯨꯕꯗꯨ ꯔꯦꯅꯨꯗ ꯌꯦꯡꯂꯒ, ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯅꯪ ꯐꯠꯍꯜꯂꯛꯑꯗꯤ? ꯌꯦꯡꯒꯗꯕ ꯃꯤꯗꯣ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯜꯂꯛꯑꯕꯅꯤ꯫ ꯑꯁ, ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯅꯪꯁꯤꯗꯤ ꯅꯇꯣꯝꯇ ꯍꯜꯂꯛꯑꯕ? ꯔꯦꯅꯨꯗꯣ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯑꯁ, ꯑꯩꯕꯨ ꯃꯧ ꯅꯍꯥꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯗ ꯀꯅꯥꯅ ꯀꯩꯗꯧꯔꯨꯅꯤꯒꯦ? ꯏꯇꯣꯝꯇ ꯇꯥꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯖꯥꯗꯣ ꯍꯩꯅꯗꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯩ ꯐꯩ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯑꯃꯨꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯖꯥꯗ ꯌꯦꯡꯂꯒ, ꯄꯨꯖꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥꯗꯣ? ꯍꯩꯃꯥ, ꯄꯣꯏꯔꯩꯁꯨ ꯂꯩꯔꯝꯗ꯭ꯔꯤꯅꯦ꯫ ꯆꯥꯎꯕꯒ ꯄꯣꯏꯔꯩꯒꯗꯣ ꯏꯄꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕ ꯄꯨꯖꯥꯅ ꯈꯪꯂꯦ꯫ ꯄꯨꯖꯥ ꯃꯈꯣꯏ ꯑꯅꯤꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯐꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯖꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯅꯨꯗꯨ ꯁꯛꯂꯣꯟ ꯑꯃ ꯐꯠ ꯂꯧꯗꯨꯅ, ꯇꯥꯃꯨꯕ, ꯅꯪ ꯑꯩꯒꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯤꯗꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ꯫ ꯑꯁ, ꯉꯥꯏꯈꯣꯗ ꯔꯦꯅꯨ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯀꯣꯛꯀ ꯆꯥꯛꯀꯗꯧꯔꯦ꯫ ꯆꯥꯛꯂꯛꯈꯤꯅꯤ ꯅꯪꯒꯤ ꯀꯣꯛꯇꯣ, ꯌꯥꯝ ꯆꯥꯛꯂꯛꯈꯤꯅꯤ꯫ ꯅꯨꯄꯤꯗꯣ ꯆꯣꯞꯃꯟ ꯂꯥꯛꯃꯜꯂꯦ, ꯑꯗꯨꯅ ꯅꯀꯣꯛꯇꯣ ꯌꯥꯝ ꯆꯥꯛꯂꯛꯈꯤꯅꯤꯕ꯫ ꯑꯁ ꯔꯦꯅꯨ, ꯉꯁꯥꯏ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯗꯤ ꯊꯥꯏꯅ ꯊꯤꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯒꯤꯕꯗꯣ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯈꯤꯇꯪ ꯀꯧꯕꯗꯨꯐꯥꯎꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤ꯫ ꯄꯨꯖꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯒꯅꯤ? ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ꯫ ꯇꯥꯃꯨꯕ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯍꯥ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ? ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯐꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯑꯁ ꯔꯦꯅꯨ, ꯑꯝꯇ ꯉꯥꯏꯈꯣꯗ ꯅꯪꯕꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯖꯥ ꯏꯄꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯏꯄꯨ ꯊꯝꯕꯧꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ꯫ ꯏꯄꯨ, ꯏꯔꯣꯏꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯤ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯤ꯫ ꯑꯩꯅ ꯏꯄꯨꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯈꯨꯟꯖꯥ ꯈꯨꯗꯤꯡꯅ ꯏꯄꯨꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ꯫ ꯃꯁꯤꯕꯨ ꯇꯥꯔꯤꯕ ꯎꯔꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯅꯔꯤ꯫ ꯏꯄꯨꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯒ ꯄꯣꯏꯔꯩꯒꯗꯤ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯏꯔꯣꯏꯗꯨꯒꯤ ꯃꯆꯥꯗꯨꯗꯤ ꯏꯄꯨ ꯊꯝꯕꯧꯅ ꯄꯝꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ, ꯏꯄꯨ, ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯁꯨꯗ ꯍꯥꯏꯕ ꯌꯥꯏꯗꯅ? ꯏꯄꯨ ꯊꯝꯕꯧꯗꯨ ꯄꯨꯖꯥꯗ ꯌꯦꯡꯂꯒ, ꯕꯦꯝꯃ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩ꯫ ꯃꯁꯤꯒꯤ ꯏꯄꯨꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨꯁꯨ ꯏꯄꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯧꯈꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯑꯩꯒꯤꯁꯨ ꯏꯁꯨ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯄꯤꯕꯤꯔꯛꯇꯗꯨꯅ ꯏꯄꯨꯁꯦ ꯈꯥꯡꯗꯨꯅ ꯁꯨꯝ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯨ ꯂꯥꯕꯤꯅ ꯏꯁꯨ ꯅꯨꯄꯥꯁꯦ ꯃꯄꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤꯅꯦ꯫ ꯋꯥꯗꯣ ꯍꯦꯛ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯀꯔꯝꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯈꯟꯕꯗꯁꯨ ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯄꯨ, ꯑꯉꯥꯡꯗꯨꯕꯨ ꯆꯥꯎꯅꯅꯕ ꯏꯄꯨꯅ ꯌꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯊꯝꯕꯧ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯏꯄꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯪꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯥ? ꯅꯕꯣꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯒꯤꯁꯨ ꯏꯆꯥ ꯑꯃꯠꯇ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯕ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅꯗꯤ ꯄꯤꯕꯤꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨ ꯂꯥꯕꯤꯅ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯤ꯫ ꯃꯁꯤꯗꯕꯨ ꯏꯄꯨꯅ ꯀꯔꯤꯒꯤ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯜꯂꯨꯒꯗꯒꯦ? ꯏꯄꯨꯅ ꯏꯁꯨꯕꯨ ꯆꯥꯎꯅꯅꯕ
ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯣꯛꯀꯅꯤꯅꯦꯍꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯏꯄꯨ ꯊꯝꯕꯧꯒꯤ ꯌꯨꯝꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ. ꯂꯨꯆꯤꯡꯗꯒ ꯂꯥꯛꯂꯤꯕꯗꯨꯅ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯄꯨꯖꯥꯒꯤ ꯅꯨꯄꯥ ꯑꯃꯨꯕ ꯑꯃꯗꯤ ꯔꯦꯅꯨꯒꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯂꯥꯕꯤꯗꯤ ꯊꯀꯠꯈ꯭ꯔꯦ. ꯏꯄꯨꯗ ꯃꯃꯤꯠ ꯑꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ. ꯂꯥꯕꯤ, ꯏꯄꯨ ꯂꯩꯅꯦꯍꯦ, ꯀꯤꯒꯅꯨꯅꯦ. ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯗꯨꯝ ꯐꯖꯅ ꯂꯩꯌꯨꯅꯦ. ꯏꯁꯨꯁꯤ ꯏꯄꯨꯅ ꯐꯖꯅ ꯄꯝꯂꯤꯗꯣ. ꯑꯃꯨꯕ ꯏꯄꯨꯗ ꯌꯦꯡꯂꯒ, ꯍꯦ ꯊꯝꯕꯧ ꯍꯥꯏꯕ ꯍꯅꯨꯕ, ꯅꯪ ꯈꯨꯟꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ. ꯅꯪꯒꯤ ꯏꯔꯣꯏꯁꯦ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯏꯄꯨ ꯊꯝꯕꯧꯗꯨ ꯉꯛꯅ ꯑꯃꯨꯕꯗ ꯌꯦꯡꯂꯒ, ꯑꯃꯨꯕ, ꯏꯄꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯂꯛꯏ. ꯍꯦ ꯑꯍꯜ, ꯏꯔꯣꯏꯅꯕꯨ ꯇꯥꯏꯕꯪ ꯃꯤ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯕꯨ ꯏꯄꯨꯒꯤ ꯏꯔꯣꯏ ꯑꯁꯤꯅ ꯄꯣꯛꯂꯦ. ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ. ꯃꯁꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯄꯨꯗ ꯐꯅ ꯈꯟꯕ ꯉꯝꯗꯦ. ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯝꯂꯔꯣꯏꯅꯦ. ꯑꯁ, ꯇꯟꯕꯨ ꯇꯜꯂꯤ ꯇꯧꯔꯤꯁꯤ. ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯈꯪꯂꯦ ꯃꯈꯣꯏꯅ ꯏꯄꯨ ꯊꯝꯕꯧꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ. ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯄꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯍꯥꯏ ꯏꯁꯨꯁꯥ, ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯏꯄꯨꯅ ꯏꯍꯟ ꯍꯟꯅꯨꯔꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ? ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ? ꯔꯦꯅꯨꯅ ꯐꯠ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ. ꯍꯣ ꯑꯍꯜꯅꯅꯦ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯄꯨ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯏꯄꯨꯒꯤꯗꯤ. ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯈꯣꯏꯒ ꯁꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯗ ꯏꯄꯨ ꯊꯝꯕꯧꯅ ꯄꯥꯝꯂꯝꯗꯦ. ꯃꯥꯒꯤ ꯂꯥꯕꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯄꯥꯝꯂꯛꯏ. ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯂꯛꯂꯦ. ꯐꯔꯦ ꯐꯔꯦ ꯏꯁꯨꯁꯥ, ꯑꯩꯈꯣꯏ ꯆꯠꯂꯒꯦ. ꯅꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅ ꯏꯄꯨꯗꯗꯤ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯅ ꯏꯄꯨ ꯆꯠꯂꯒꯦꯀꯣ. ꯑꯁꯨꯝꯅ ꯏꯄꯨ ꯊꯝꯕꯧ, ꯏꯔꯣꯏ ꯂꯥꯕꯤ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯏꯔꯣꯏ ꯂꯥꯕꯤꯒꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ, ꯀꯅꯥꯒꯤꯗ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ. ꯃꯈꯣꯏ ꯑꯁꯨꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯏꯄꯨꯅ ꯆꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ. ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯕ ꯑꯃꯗꯤ ꯃꯃꯥ ꯄꯨꯖꯥꯁꯨ ꯑꯃꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯥꯝꯂꯨꯕꯗꯤ ꯉꯝꯗꯦ. ꯐꯠꯇꯕ ꯉꯥꯛꯇꯅ ꯈꯨꯠꯅꯤꯡꯗꯨꯅ ꯂꯩꯕ ꯂꯝ ꯑꯃꯈꯛ ꯑꯣꯏꯔꯝꯕꯅꯤ. ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ. ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯏꯄꯨ ꯊꯝꯕꯧꯅ ꯆꯠꯈꯤꯕꯗ ꯍꯔꯥꯎꯕ ꯃꯤꯒꯤ ꯃꯁꯤꯡꯅꯗꯤ ꯅꯝꯂꯤꯕꯅꯤ. ꯁꯈꯤꯗꯤ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯅ ꯈꯜꯂꯤ. ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝꯗ ꯍꯥꯏꯔꯝꯃꯤ. ꯍꯥꯏ ꯑꯕꯨꯡꯊꯣꯏ, ꯄꯪꯒꯅꯨ. ꯏꯄꯨ ꯊꯝꯕꯧꯒꯤ ꯂꯝ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯔꯗꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯁ ꯏꯃꯥ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯇꯥꯟꯊꯣꯛꯀꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀோ. ꯍꯦꯔꯥ, ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯣ? ꯁꯈꯤ ꯑꯩꯅ ꯁꯤꯟꯕ ꯊꯧꯁꯤꯟ ꯄꯨꯝꯕ ꯀꯔꯤꯒꯤ ꯑꯔꯦꯝꯕ ꯇꯥꯔꯨꯒꯅꯤ? ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯌꯦꯡꯉꯨ. ꯑꯕꯨꯡꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯒꯤꯅ ꯃꯃꯧ ꯏꯕꯦꯝꯃ ꯁꯅꯥꯃꯆꯥꯅ ꯃꯅꯦꯝꯄꯣꯛꯇ ꯌꯦꯡꯂꯒ, ꯍꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯂꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤ. ꯑꯣꯏꯅꯕꯗꯤ ꯍꯣꯠꯅꯕꯤꯌꯨ. ꯍꯥꯏꯕꯗꯤ ꯂꯧꯗ ꯂꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯗꯅ. ꯁꯅꯥꯃꯆꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯈꯤꯗꯨ ꯁꯥꯎꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯃꯈꯥ ꯇꯥꯔꯅꯨ. ꯆꯥꯛ ꯏꯁꯤꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ. ꯑꯩꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯥꯔꯒꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯥꯏ ꯏꯃꯥꯅ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯀꯌꯥꯝꯅ ꯂꯩꯔꯤꯗ. ꯑꯁꯤ ꯍꯥꯟꯅ ꯑꯝꯇ ꯐꯦꯡꯕꯤꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯊꯤꯔꯛꯑꯒꯦ. ꯍꯩꯃꯥ, ꯅꯪꯗꯤ ꯐꯦꯡꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃ? ꯑꯩꯁꯦ ꯃꯧ ꯂꯥꯛꯑꯦ ꯀꯥꯏꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯅꯆꯥꯅꯁꯨꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯔꯦ. ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯀꯣꯟꯅ ꯆꯥꯍꯧꯔꯦ. ꯑꯗꯨꯒ ꯅꯇꯣꯝꯇꯅ ꯆꯥꯕ ꯀꯣꯜꯂꯤꯛꯇꯣ ꯐꯥꯎꯕ ꯐꯦꯡꯅꯤꯡꯗꯕ. ꯑꯍꯜ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯍꯜꯅꯣ? ꯌꯥꯝꯅ ꯍꯅꯨꯕꯁꯨ ꯅꯠꯇ꯭ꯔꯤ. ꯀꯣꯜ ꯂꯨꯈꯥꯛ ꯑꯗꯨꯛ ꯌꯥꯝꯅ ꯅꯝꯁꯤꯟꯕ ꯄꯥꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯍꯥꯏ ꯍꯥꯏ, ꯌꯥꯝ ꯉꯥꯡꯒꯅꯨ. ꯅꯪꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯔꯛꯎ. ꯑꯗꯨꯒꯅꯦ ꯑꯩꯒꯤꯁꯦ ꯐꯦꯡꯉꯒ ꯅꯪ ꯑꯃꯨꯛ ꯆꯥꯎ. ꯁꯈꯤꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯃꯆꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯕꯨꯡꯊꯣꯏꯁꯨ ꯁꯥꯎꯔꯛꯏ. ꯏꯃꯥ, ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯁꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯐꯦꯡꯅꯤꯡꯉꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯗꯧꯔꯤꯒꯦ? ꯅꯣꯏꯅ ꯍꯥꯏꯔꯤꯁꯤ
ꯏꯃꯥꯁꯦ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯣ ꯍꯥꯏꯔꯤꯔꯣ? ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯁꯦ? ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅꯕꯨ ꯊꯥꯔꯤꯛ ꯊꯥꯁꯦ ꯑꯃꯨꯛ ꯑꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯊꯥꯗꯣꯛ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥꯒꯤ ꯑꯕꯨꯡꯊꯣꯏ, ꯃꯈꯥ ꯇꯥꯔꯅꯨ, ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯁꯤꯅꯤ ꯏꯃꯨꯡ ꯑꯃꯗ ꯑꯍꯜ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯁꯣꯏꯔꯛꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯏ, ꯕꯦꯕꯥ ꯂꯝꯆꯠ ꯈꯪꯉꯛꯇꯦ ꯍꯥꯏꯕꯗꯨ ꯁꯈꯤꯒꯤ ꯏꯃꯨꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯄꯨ ꯊꯝꯕꯧꯁꯨ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡ ꯑꯃꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯄꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯉꯥꯡ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯈꯣꯏꯅ ꯏꯄꯨ ꯑꯃꯗꯤ ꯏꯄꯨꯒꯤ ꯏꯔꯣꯏ ꯂꯥꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ, ꯃꯄꯥ, ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯈꯛꯇꯅꯤ꯫ ꯏꯄꯨ, ꯅꯁꯨ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯅꯅꯕ ꯏꯔꯨ ꯃꯥꯏꯊꯖꯔꯣ ꯍꯥꯏꯍꯧ꯫ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯦꯝ, ꯏꯁꯨ ꯊꯥꯅꯤꯜꯗꯤ ꯎꯗꯦꯅꯦ, ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ? ꯏꯄꯨ, ꯃꯥꯗꯤ ꯅꯁꯨ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ, ꯃꯕꯣꯛꯅ ꯂꯧꯕ ꯂꯥꯛꯇꯅ꯫ ꯑꯣ, ꯏꯄꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯥꯏꯊꯔꯨꯔꯒꯦ, ꯑꯗꯨꯒ ꯆꯥꯔꯁꯤ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯆꯥꯏꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯨꯒꯤ ꯏꯔꯣꯏ ꯂꯥꯕꯤꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯑꯐꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯏꯄꯨ ꯊꯝꯕꯧꯗꯧꯅ ꯐꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯏꯄꯨ ꯊꯝꯕꯧꯒꯤ ꯄꯣꯛꯅꯐꯝ ꯈꯨꯜ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯏꯄꯨ ꯊꯝꯕꯧꯕꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯏꯄꯨ ꯊꯝꯕꯧꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯨꯒꯤ ꯂꯩꯐꯝ ꯑꯃꯨꯛ ꯊꯤꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯅꯤꯡꯊꯦꯝꯗꯣ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯃꯆꯥꯁꯤꯡ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯍꯜ ꯑꯃ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯆꯤꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯨ ꯐꯠ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯪꯂꯝꯃꯤ, ꯇꯥ ꯅꯤꯡꯊꯦꯝ, ꯀꯩꯗꯧꯕꯒꯤꯅꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 3-4 ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯤꯅ ꯅꯥꯟꯊꯣꯔꯛꯂꯒ ꯆꯤꯛꯂꯤꯕꯅꯤꯅꯦ, ꯑꯗꯨꯗꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯍꯣ, ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯕꯣ? ꯑꯗꯨꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯗ, ꯈꯣꯏꯅ ꯆꯤꯛꯈꯤꯕꯅ ꯑꯗꯨꯝ ꯍꯥꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ, ꯏꯇꯥꯎ ꯊꯣꯏꯕꯨꯒꯤ ꯌꯨꯝ ꯁꯥꯅꯅꯕ ꯋꯥ ꯈꯔ ꯌꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯠꯇꯦ, ꯉꯁꯤꯁꯤꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯊꯤꯗꯣꯛꯑꯣ, ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯏꯄꯨ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯅꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ, ꯈꯨꯜ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯉꯥꯛꯅꯗꯨꯅ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯐꯕ ꯋꯥꯈꯜꯗ ꯈꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯏꯄꯨ ꯊꯝꯕꯧꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯄꯨ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯄꯨ, ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯤ, ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝ ꯁꯥꯒꯗꯧꯔꯤ, ꯑꯗꯨꯅ ꯋꯥ ꯈꯔ ꯌꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨ ꯉꯥꯛꯇ ꯌꯥꯎꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯄꯨ ꯊꯝꯕꯧꯗꯣ ꯑꯀꯤꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯏꯄꯨ ꯊꯝꯕꯧꯅ ꯑꯁꯨꯛ ꯀꯤꯔꯤꯕꯒꯤ ꯃꯔꯝꯁꯤ ꯃꯤꯅ ꯃꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯅ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯁꯥꯎꯔꯨꯕ ꯇꯧꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯖꯤक ꯐꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯐꯔꯒ ꯂꯥꯛꯂꯦ ꯍꯥꯏꯕꯃꯛꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤक ꯐꯔꯝꯕ ꯀꯌꯥ ꯑꯃ ꯇꯨꯡꯗ ꯐꯂꯛꯇꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯐꯂꯛꯇꯕ ꯀꯌꯥ ꯑꯃꯅ ꯍꯧꯖꯤक ꯐꯔꯛꯄꯁꯨ ꯑꯐꯕ ꯂꯩꯔꯝꯕꯒꯤ ꯐꯠꯇꯕ ꯂꯩꯔꯝꯕꯅꯤ, ꯐꯠꯇꯕ ꯂꯩꯔꯝꯕꯒꯤ ꯑꯐꯕ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯏꯄꯨꯗꯨ ꯃꯪꯗꯨꯅ ꯐꯝꯂꯒ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ꯫ ꯏꯄꯨꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯥꯒꯣꯏ ꯀꯧꯔꯝꯃꯤ꯫ ꯇꯥꯔꯤꯕꯣ? ꯇꯥꯔꯤꯕꯣ? ꯍꯥꯏ ꯊꯥꯒꯣꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯅꯪꯕꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯂꯤꯕꯗꯤ? ꯂꯧꯔꯤ ꯃꯆꯥꯁꯤꯗ ꯇꯨꯁꯤꯜꯂꯣꯏꯗ꯭ꯔꯅꯦ ꯅꯪꯕꯣ? ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯣ, ꯀꯩꯗꯧꯒꯦ? ꯏꯃꯥꯒꯤ ꯃꯄꯥꯝꯗꯅꯦ
ꯌꯥꯝ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯌꯦꯡꯉꯨꯔꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯩꯁꯨ ꯋꯥꯒꯅꯣꯅ ꯍꯥꯏꯔꯛꯏ ꯌꯦꯡꯕꯨꯗꯤ ꯌꯦꯡꯁꯤ ꯊꯥꯒꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯕ ꯀꯧꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯨꯛꯁꯤꯟ ꯁꯤꯟꯅꯕꯤꯗ꯭ꯔꯦ ꯆꯍꯤꯁꯨ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯏ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯅꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯊꯥꯒꯣꯏ ꯀꯅꯥꯅ ꯈꯪꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯈꯪꯎꯊꯛꯇ ꯄꯤꯕꯤꯔꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯝꯅꯁꯨ ꯍꯦꯛꯇ ꯍꯥꯏꯒꯅꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯄꯦꯃꯜꯂꯛꯇꯕꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯄꯥꯎꯗꯨ ꯈꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯅꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯎꯔꯛꯇꯅꯤ ꯁꯤꯁꯦ ꯐꯤꯁꯤꯗꯅꯦ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯂꯣꯏꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯑꯕꯅꯤ ꯃꯗꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ ꯊꯝꯕꯧꯁꯨ ꯇꯞꯅ ꯂꯧꯗꯨꯅ ꯂꯧꯔꯤꯗ ꯊꯝꯂꯒ ꯊꯥꯒꯣꯏ ꯀꯥꯔꯣ ꯆꯠꯂꯣ ꯉꯁꯤꯗꯤꯅꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯃꯝꯃꯨ ꯍꯣꯔꯦꯟ ꯀꯥꯔꯛꯑꯒ ꯃꯗꯨ ꯐꯖꯅ ꯐꯨꯗꯒꯦ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯊꯥꯒꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯥꯔꯒꯦꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯒꯣꯏꯗꯨ ꯃꯌꯨꯝ ꯇꯝꯅ ꯀꯥꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯅꯨꯕꯤꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯤ ꯌꯥꯝꯅ ꯇꯥꯗ꯭ꯔꯒꯁꯨ ꯃꯤ ꯈꯨꯗꯤꯡ ꯑꯐꯕꯅ ꯌꯥꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯩ ꯍꯥꯏꯕ ꯌꯥꯏ ꯏꯄꯨ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯊꯥꯒꯣꯏꯗꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯃꯆꯥ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯊꯥꯒꯣꯏ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯑꯧ ꯂꯥꯛꯑꯦ ꯏꯆꯦꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯕ ꯄꯣꯛꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯑꯩꯁꯦ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏꯅꯦ ꯅꯪꯉꯣꯟꯗꯅꯦ ꯑꯩ ꯂꯥꯛꯀꯅꯨ ꯍꯥꯏꯗꯦꯅꯦ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯍꯦꯛꯇ ꯐꯪꯒꯗꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩꯌꯦ ꯀꯩꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯏꯆꯦ ꯅꯨꯄꯤꯅ ꯃꯆꯥ ꯄꯣꯛꯇꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨꯗ ꯈꯛꯇ ꯅꯠꯇꯦ ꯅꯨꯄꯥꯗꯨꯗꯁꯨ ꯑꯀꯥꯏꯕ ꯂꯩꯕꯗꯒꯤ ꯑꯣꯏꯗꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯍꯟꯅꯤꯡꯉꯤ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯃꯐꯝꯅ ꯅꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯍꯥꯏꯔꯕꯅꯤꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯆꯦ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯏꯆꯦꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯆꯩꯖꯪꯁꯤꯡ ꯑꯗꯣ ꯃꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤ ꯃꯁꯤ ꯂꯣꯏꯅ ꯂꯩꯔꯝꯃꯨ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯩ ꯂꯥꯛꯂꯒ ꯑꯗꯨꯃꯛ ꯈꯨꯔꯨꯝꯊꯣꯛꯑꯗꯕꯅꯤ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯒꯣꯏꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯍꯧꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯊꯝꯕꯧ ꯁꯥꯎꯕꯁꯨ ꯉꯝꯂꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯐꯔꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯁꯤꯜꯂꯨ ꯃꯗꯨꯅꯅꯦ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯔꯣꯏ ꯑꯁꯨꯝꯅ ꯏꯄꯨ ꯊꯝꯕꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯕꯗ ꯊꯥꯒꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯏꯄꯨ ꯊꯝꯕꯧꯅ ꯁꯥꯎꯈꯤꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯁꯥꯎꯔꯕꯁꯨ ꯁꯥꯎꯅ ꯈꯨꯔꯨꯝꯕꯗꯨꯗꯤ ꯈꯨꯔꯨꯝꯈꯤ ꯍꯥꯏꯕꯕꯨ ꯃꯍꯩꯗꯤ ꯑꯃꯠꯇ ꯐꯪꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯊꯥꯒꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯊꯥꯒꯣꯏ ꯑꯩ ꯂꯥꯛꯏꯅꯦꯍꯦ ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯁꯨꯛ ꯀꯟꯕ ꯃꯔꯛꯁꯤꯗ ꯏꯆꯦꯗꯤ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯤ ꯊꯔꯣꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯒꯣꯏ ꯅꯣꯡ ꯅꯨꯡꯁꯤꯠꯁꯦ ꯑꯩꯅ ꯊꯑꯣꯏꯃꯛꯀꯤ ꯇꯧꯍꯜꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯃꯥꯏꯕꯤ ꯊꯔꯣꯒꯤ ꯃꯇꯧꯗꯨꯗ ꯀꯤꯕꯁꯨ ꯄꯣꯛꯏ ꯊꯥꯒꯣꯏꯗꯨ ꯉꯛꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯃꯔꯝ ꯂꯩ ꯊꯔꯣ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯣ ꯏꯆꯦ ꯅꯪ ꯅꯆꯥ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯥꯝꯃꯤ ꯏꯆꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯁꯤꯟꯅꯒꯦ ꯃꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯂꯩꯔꯝꯕ ꯂꯝꯄꯥꯛꯇꯣ ꯃꯗꯨ ꯅꯠꯇꯕ ꯑꯅꯤꯁꯨꯕꯗ ꯂꯩꯕ ꯂꯝꯄꯥꯛ ꯈꯔ ꯁꯨꯛꯄꯗꯣ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯇꯣꯝꯇ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯅꯪꯅ ꯉꯝꯅꯅꯕ ꯊꯦꯡꯂꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯊꯔꯣꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯥꯒꯣꯏꯗꯨ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯂꯦ ꯀꯔꯤꯒꯤꯁꯨ ꯀꯤꯔꯣꯏ ꯅꯨꯡꯊꯤꯟ ꯅꯣꯡꯃꯥꯡ ꯑꯁꯤꯗ ꯃꯤ ꯃꯁꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯔꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯟꯕꯗ ꯏꯆꯦ ꯊꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯪ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥꯒꯣꯏꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯅꯪꯒꯨꯝꯕ ꯄꯥꯡꯗꯕꯤ ꯑꯃꯅ ꯅꯆꯥ ꯀꯃꯥꯏꯅ ꯐꯪꯅꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯅꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯄꯥꯡꯗꯕꯤ ꯅꯪꯗꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯅ ꯑꯗꯨꯃꯛ ꯂꯩ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯥꯒꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯎꯔꯒꯦ ꯊꯥꯒꯣꯏꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯇꯥꯔꯤꯕ ꯅꯣꯡꯁꯦ ꯑꯩꯅ ꯇꯥꯍꯟꯕ ꯅꯣꯡ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯠꯂꯣ
ꯈꯣꯡꯂꯩ ꯊꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯔꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯒꯣꯏꯁꯨ ꯐꯠ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯏꯄꯨ ꯊꯝꯕꯧꯗꯤ ꯂꯩꯔꯝꯗꯦ ꯁꯟ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯇ꯭ꯔꯤ ꯊꯔꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯕ ꯃꯆꯨ ꯉꯥꯛꯇꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯃꯗꯨ ꯎꯕꯗ ꯊꯥꯒꯣꯏ ꯈꯤꯇꯪ ꯀꯤꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯕꯦꯃꯥ ꯅꯪꯗꯤ ꯀꯅꯥꯅꯣ ꯏꯃꯥꯕꯣ ꯑꯩꯔꯣ ꯑꯩꯗꯤ ꯑꯁꯣꯝꯗꯒꯤꯅꯦ ꯁꯤꯗ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒꯅꯦ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯏꯕ ꯀꯤꯗꯅ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯤꯅꯤ ꯅꯪ ꯀꯤꯔꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒꯅꯦ ꯅꯣꯡꯁꯦ ꯐꯖꯅ ꯍꯥꯡꯉꯒ ꯆꯠꯂꯨ ꯌꯥꯏꯗꯅ ꯏꯃꯥꯕꯣꯛꯁꯨ ꯅꯪ ꯅꯇꯣꯝꯗ ꯂꯩꯕꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯪꯉꯛꯄꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯥꯒꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥꯕꯣ ꯑꯩ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯤ ꯅꯣꯏꯗ ꯃꯩ ꯌꯥꯏꯁꯤꯔꯥ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯌꯨꯝꯗ ꯍꯜꯂꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯕꯨ ꯐꯨꯒꯅꯤꯌꯦ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕꯗꯅꯦ ꯏꯃꯥꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯅꯝꯗꯅ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯍꯟꯕ ꯀꯤꯔꯒꯅꯅꯦ ꯏꯃꯥꯕꯨꯛꯀ ꯍꯦꯛ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯕꯨꯛꯀꯤ ꯈꯨꯠꯁꯦ ꯄꯥꯏꯔꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯥꯒꯣꯏꯅ ꯑꯉꯥꯡꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯥꯒꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯊꯥꯒꯣꯏꯕꯨ ꯑꯀꯤꯕ ꯀꯔꯤꯁꯨ ꯄꯣꯛꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕꯤ ꯊꯔꯣꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯊꯥꯒꯣꯏꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯒ ꯑꯉꯥꯡ ꯑꯗꯨꯒ ꯂꯥꯛꯄ ꯎꯕꯗ ꯊꯔꯣ ꯍꯔꯥꯎꯅ ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯊꯥꯒꯣꯏ ꯅꯪꯕꯣ ꯊꯔꯣꯒꯤ ꯃꯁꯛ ꯎꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯀꯤꯕ ꯃꯁꯥ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ ꯊꯥꯒꯣꯏꯗ ꯌꯦꯡꯂꯒ ꯏꯃꯥꯕꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯕꯦꯝꯃ ꯅꯪ ꯏꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯩ ꯍꯩꯂꯗꯣꯏꯅꯤ ꯊꯥꯒꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯔꯣꯅ ꯊꯥꯒꯣꯏꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯋꯥ ꯈꯔ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯏꯆꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩ ꯉꯝꯗꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯇꯥꯕ ꯈꯛꯇꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯊꯥꯒꯣꯏ ꯐꯝꯊꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯕꯣ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯏꯃꯥꯕꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯀꯔꯤꯒꯤꯅ ꯌꯨꯝꯗ ꯊꯤꯟꯕ ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯗꯕꯅꯤ ꯃꯗꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯥꯞ ꯆꯤꯡꯁꯤꯜꯂꯒ ꯃꯉꯛ ꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯥꯒꯣꯏꯗ ꯌꯦꯡꯂꯒ ꯊꯥꯒꯣꯏ ꯅꯪ ꯀꯔꯤ ꯌꯦꯡꯉꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯊꯥꯒꯣꯏꯗꯨ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯏꯆꯦ ꯃꯗꯨꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯉꯥꯡ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯃꯆꯥꯒꯤꯗꯃꯛꯇ ꯅꯪꯅ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯉꯥꯡ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯤꯕ ꯃꯤꯊꯤꯕꯣꯡ ꯅꯪ ꯎꯕꯗ ꯍꯩꯅꯗꯕ ꯄꯣꯛꯏ ꯑꯩ ꯊꯥꯒꯣꯏꯗꯣ ꯃꯆꯥꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯈꯟꯕꯗ ꯃꯥ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯇꯣꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯃꯆꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯃꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯂꯅꯤ ꯅꯠꯇꯦ ꯃꯁꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯕꯤꯒꯗꯕ ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯅ ꯂꯥꯛꯂꯤ ꯏꯆꯥꯕꯨ ꯐꯪꯅꯤ ꯍꯥꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯩ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯏꯁꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯑꯉꯥꯡ ꯑꯗꯨꯅ ꯈꯪꯂꯦ ꯃꯥꯅ ꯈꯜꯂꯤꯕꯗꯨꯃꯛ ꯂꯣꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯊꯔꯣꯅ ꯐꯥꯖꯤꯟꯈꯤꯕꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯥꯒꯣꯏꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯔꯣꯅ ꯍꯥꯏꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯊꯔꯣꯒꯤ ꯃꯍꯩꯗꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯃꯉꯥꯏꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯒꯣꯏꯗꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ ꯊꯥꯁꯨ ꯐꯅ ꯌꯥꯝꯂꯕꯗꯧꯅ ꯃꯕꯨꯛ ꯑꯗꯨ ꯇꯣꯡꯅ ꯎꯔꯦ ꯍꯔꯥꯎꯁꯤ ꯀꯗꯥꯏ ꯀꯞꯁꯤ ꯀꯗꯥꯏ ꯀꯉꯥꯎꯅꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯊꯝꯕꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯊꯥꯒꯣꯏ ꯅꯪꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯒꯗꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯤ ꯃꯗꯨ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯅꯁꯥꯒꯤ ꯈꯪꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯝꯕꯧꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯒꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯇꯥꯕ꯭ꯔꯣ ꯑꯩ ꯃꯃꯥ ꯑꯣꯏꯗꯣꯔꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯊꯔꯣꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯊꯥꯒꯣꯏꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯍꯦ ꯏꯁꯣꯔ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯪ ꯑꯣꯏꯍꯟꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯪ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯆꯥꯛꯀꯅꯤ ꯑꯩ ꯃꯃꯥ ꯑꯣꯏꯔꯗꯕꯅꯤ ꯃꯥꯏꯕꯤ ꯊꯔꯣꯅ ꯅꯣꯛꯂꯒ ꯑꯀꯣꯏꯕꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯊꯥꯒꯣꯏ ꯍꯥꯏꯕꯤ ꯄꯥꯡꯗꯕꯤ ꯑꯄꯪꯕꯤ
ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯅꯊꯧꯅꯥ ꯂꯩꯅ ꯅꯇꯤꯡ ꯊꯣꯛꯅ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯗꯦ ꯃꯗꯨꯗꯁꯨ ꯅꯆꯥ ꯄꯥꯝꯗꯦꯕ ꯄꯥꯡꯗꯕꯤ ꯅꯪꯗꯤ ꯅꯆꯥ ꯐꯪꯗꯕꯤ ꯇꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯑꯩꯅ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯊꯥꯒꯣꯏ ꯅꯪꯁꯦ ꯄꯪꯉꯤꯗ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯅꯊꯛꯇ ꯅꯪꯗ ꯅꯠꯇꯦ ꯑꯩ ꯐꯥꯎꯕ ꯌꯥꯎꯅ ꯑꯋꯥꯕ ꯇꯥꯔꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯃꯟꯈꯤꯕꯅ ꯈꯥꯝꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯊꯥꯒꯣꯏꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯗꯨꯅ ꯃꯃꯥꯡꯃꯛꯇꯗ ꯊꯋꯥꯏ ꯌꯥꯎꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯇꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯥꯞ ꯆꯤꯡꯈꯠꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯒꯣꯏꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯝꯕꯧꯗꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯅ ꯊꯥꯒꯣꯏꯕꯨ ꯀꯟꯅ ꯐꯨꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯊꯥꯒꯣꯏꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯂꯥꯛꯂꯝꯃꯤ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦ ꯀꯔꯝꯅꯁꯨ ꯁꯣꯛꯂꯣꯏ ꯑꯗꯨꯝ ꯁꯣꯛꯐꯝ ꯊꯣꯛꯄꯅꯤ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯊꯥꯒꯣꯏꯒꯤ ꯃꯕꯨꯛꯇ ꯀꯟꯅ ꯀꯟꯅ ꯀꯥꯎꯁꯤꯜꯂꯝꯃꯤ ꯊꯥꯒꯣꯏꯁꯨ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯄꯪꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯒꯣꯏꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯊꯥꯒꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯕꯧꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯁꯤ ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯦꯞꯅꯔꯦ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯌꯥꯅꯔꯦ ꯊꯝꯕꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯝꯕꯧꯅꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯎꯠꯇꯨꯅ ꯆꯦꯟꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯩꯁꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯈꯪꯐꯝꯁꯨ ꯊꯣꯛꯄꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯝꯕꯧꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯍꯜꯂꯝꯃꯤ ꯊꯝꯕꯧꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯑꯗꯨꯃꯛ ꯐꯪꯖꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯏꯄꯨ ꯃꯇꯣꯝꯇ ꯂꯩꯕ ꯇꯥꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯄꯨ ꯊꯝꯕꯧꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯔꯣꯕꯨꯁꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯋꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯏꯄꯨ ꯊꯝꯕꯧꯅ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯏꯔꯣꯏ ꯂꯥꯕꯤꯗꯨꯗꯤ ꯀꯣꯟꯅ ꯄꯤꯁꯛ ꯄꯤꯛꯅ ꯃꯥꯒꯤ ꯁꯒꯣꯜꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯅ ꯌꯣꯛꯈꯤꯕꯅꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯏ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯈꯨꯟꯖꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯐꯠꯇꯕꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯣꯏꯔꯦ ꯑꯗꯨꯅꯕꯨ ꯏꯄꯨꯗ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤ ꯊꯥꯒꯣꯏ ꯅꯪꯁꯦ ꯄꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯨꯒꯤ ꯃꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯅꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕꯗ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯍꯤꯡꯕ ꯐꯪꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯏꯄꯨ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕ ꯑꯉꯥꯡꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥ ꯊꯥꯅꯤꯜꯅꯤ ꯏꯔꯣꯏ ꯂꯥꯕꯤꯒꯤ ꯃꯆꯥ ꯇꯥꯏꯕꯪꯅꯤ ꯏꯄꯨꯒꯤꯅ ꯃꯁꯨ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯁꯨꯝꯕꯤꯔꯕ ꯃꯇꯨꯡꯗ ꯊꯥꯅꯤꯜꯗ ꯌꯦꯡꯂꯒ ꯊꯥꯅꯤꯜ ꯆꯠꯂꯣ ꯏꯄꯨ ꯂꯥꯛꯑꯒꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯨꯀꯣ ꯏꯄꯨꯁꯨ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯏꯄꯨ ꯊꯝꯕꯧꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯄꯨꯗꯨ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯃꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯈꯟꯕꯗ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯟꯅ ꯉꯥꯡꯅꯔꯤ ꯃꯈꯣꯏ ꯃꯄꯥ ꯏꯄꯨꯁꯤ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝ ꯊꯝꯈꯤꯁꯦ ꯍꯥꯏꯔꯤꯕꯅꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯤꯡꯊꯦꯝ ꯏꯉꯛ ꯉꯛꯅ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯑꯗꯨꯃꯛ ꯈꯨꯝꯂꯦ ꯀꯩꯗꯧꯒꯦ ꯏꯄꯨꯁꯦ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨꯝꯇ ꯑꯀꯥꯏꯕ ꯄꯤꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯆꯥꯕ ꯈꯔ ꯇꯤꯡꯕꯒꯤꯔꯣ ꯑꯍꯜꯁꯤꯅ ꯀꯌꯥꯝ ꯆꯥꯔꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯅꯕꯨꯛ ꯆꯦꯟꯗꯨ ꯄꯤꯛꯁꯤꯟꯒꯅꯨꯀꯣ ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯏꯄꯥꯝꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯏꯄꯨꯒꯤ ꯅꯨꯄꯤꯗꯣ ꯊꯥꯏꯅ ꯑꯉꯥꯡ ꯑꯃ ꯍꯥꯠꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯏꯔꯣꯏꯁꯤꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯕ ꯑꯁ ꯑꯩꯗꯤ ꯁꯨꯝ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯑꯣ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯅꯦ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯏꯕꯣꯛ ꯏꯄꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯃꯥ ꯏꯄꯥ ꯂꯣꯏꯅ ꯀꯥꯏꯅꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯑꯃꯗꯤ ꯏꯆꯥ ꯊꯥꯅꯤꯜ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯏꯄꯨ ꯊꯝꯕꯧꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯅꯕꯤꯔꯦ ꯈꯟꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯄꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯁꯥꯒꯠꯂꯒ ꯂꯩꯔꯝꯃꯕ ꯏꯄꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯍꯥꯜꯂꯗꯨꯅ ꯀꯟꯅ ꯁꯪꯀꯠꯂꯛꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕꯁꯨ ꯅꯠꯇꯕ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯃꯛꯇ ꯊꯦꯡꯅꯕ ꯑꯍꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯄꯨꯛꯆꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯑꯝꯃꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅ ꯍꯦꯜꯂꯦ ꯈꯟꯖꯗꯨꯅ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯤ ꯑꯃꯒꯨꯝꯅ ꯈꯟꯕꯤꯔꯝꯗ꯭ꯔꯦ
ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯕ ꯂꯣꯏꯅ ꯂꯥꯜꯂꯝꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯦꯝꯗꯤ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯥꯅ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯦꯅ ꯇꯥꯛꯏꯅꯤꯅꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯇꯥꯛꯄꯗꯤ ꯐꯩ ꯐꯩ꯫ ꯑꯩ ꯑꯃ ꯋꯥꯠꯄꯒꯤ ꯑꯋꯥꯕꯗꯣ ꯅꯐꯝꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯅꯪꯅ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯄꯨ ꯊꯝꯕꯧꯅ ꯂꯩꯔꯝꯕ ꯂꯝ ꯁꯔꯨꯛ ꯑꯗꯨ ꯃꯨꯟꯅꯕꯗ ꯑꯃꯒ ꯑꯃꯒ ꯃꯀꯣꯛ ꯀꯥꯏꯅꯒꯗꯧꯔꯦ꯫ ꯑꯃꯨꯕꯅ ꯍꯥꯏ, ꯑꯕꯨꯡꯊꯣꯏ, ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯣꯀꯣ꯫ ꯂꯝꯁꯤꯗꯤ ꯅꯌꯥꯝꯕꯒꯤ ꯑꯣꯏꯔꯒꯦ꯫ ꯅꯪꯅ ꯈꯪꯉꯤꯕꯗꯨꯉꯥꯏ ꯑꯩꯉꯣꯟꯗ ꯄꯤꯕꯅ ꯐꯠꯇ꯭ꯔꯅꯦ? ꯑꯕꯨꯡꯊꯣꯏꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯕꯨꯡꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅ ꯐꯔꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯍꯥꯏ ꯑꯃꯨꯕ, ꯇꯧꯅꯨ ꯇꯧꯅꯨ, ꯑꯩ ꯑꯃ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯪꯅ? ꯂꯝꯗ ꯑꯗꯨꯌꯥꯝ ꯆꯣꯞꯄꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯁ ꯏꯗꯣꯝꯆꯥ, ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯍꯥꯏꯒꯗꯕ ꯋꯥꯉꯥꯡꯅꯤ꯫ ꯂꯝꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯕ ꯂꯣꯏꯔꯣꯏꯗꯕ ꯑꯁꯨꯛ ꯆꯥꯎꯕ ꯂꯝ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨꯃꯛꯇꯗ ꯏꯄꯨ ꯊꯝꯕꯧꯒꯤ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯄ ꯂꯝ ꯑꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤꯕ ꯌꯥꯗꯗꯧꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯅꯥꯃꯆꯥ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯗ꯫ ꯏꯇꯩꯒꯤꯗꯤ ꯅꯨꯄꯤ 2 ꯁꯨꯔꯦ, ꯑꯗꯨꯅ ꯂꯝꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯅꯤ, ꯁꯤ ꯅꯠꯇ꯭ꯔꯣ? ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯃꯤꯁꯤꯡꯁꯦ꯫ ꯃꯃꯥꯟꯅꯕ ꯂꯨꯅ ꯇꯤꯟꯅꯕꯗꯨꯒꯤ ꯅꯨꯄꯤꯕꯨ ꯂꯧꯅꯤꯅ ꯂꯧꯁꯤꯟꯕ ꯉꯝꯕ ꯃꯤꯁꯤꯕꯨ ꯑꯉꯛꯄ ꯃꯤꯅꯤꯀꯣ ꯑꯁꯦꯡꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯕꯗ ꯉꯥꯡꯂꯤꯕꯗꯣ ꯑꯕꯨꯡꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯏꯉꯛ ꯉꯛꯅ, ꯁꯅꯥꯃꯆꯥ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯃꯨꯕꯗꯤ ꯀꯩꯁꯨ ꯁꯥꯎꯔꯨꯗꯦ꯫ ꯑꯕꯨꯡꯊꯣꯏꯗꯤ ꯂꯝ ꯑꯗꯨ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯄꯥꯝꯂꯨꯕꯗꯤ ꯅꯠꯇꯦ, ꯃꯃꯥꯒꯤ ꯃꯥꯏ ꯉꯥꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯊꯥ ꯑꯃꯗꯤ ꯃꯪꯂꯦꯝꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯏꯄꯨ ꯊꯝꯕꯧꯒꯤ ꯂꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯌꯨꯝ ꯈꯔ ꯂꯥꯞꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯤ ꯀꯌꯥ ꯇꯛꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯖꯥꯗꯤ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯥꯅ ꯌꯦꯠꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ꯫ ꯔꯦꯅꯨꯅꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯉꯝꯗꯕ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗꯤ ꯄꯨꯖꯥꯅ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯄꯣꯛꯂꯝꯃꯤ꯫ ꯔꯦꯅꯨ, ꯑꯩꯅ ꯅꯪꯒꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯔꯝꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯄꯨꯖꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯅꯁꯤ꯫ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯕ ꯐꯩ꯫ ꯑꯣ, ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯁꯤꯔꯣ? ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯆꯥꯎꯊꯣꯛꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯉꯥꯛꯇꯨꯅ ꯏꯄꯨꯔꯣꯏꯕꯇꯕꯨ ꯊꯃꯣꯏꯗ ꯅꯤꯡꯖꯗꯨꯅ ꯍꯤꯡꯂꯝꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯑꯩꯅ ꯇꯨꯀꯠꯆꯕ ꯐꯥꯎꯏ꯫ ꯄꯨꯖꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯏꯀꯥꯏꯕ ꯄꯣꯛꯄꯗꯤ ꯇꯣꯛꯈ꯭ꯔꯗꯅ ꯑꯩꯉꯣꯟꯗꯕꯨꯗꯤ ꯁꯣꯝꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯔꯤ, ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯎꯔꯒ ꯂꯩꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯁꯦ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯂꯕꯅꯦ ꯍꯥꯏꯖꯔꯤꯕ꯫ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯕꯃꯛꯇꯗ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯁꯨꯝ ꯂꯩꯔꯤꯕ꯫ ꯅꯪꯅ ꯍꯦꯟꯅ ꯇꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯦꯡꯕ, ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯦ, ꯑꯗꯣ ꯅꯪꯁꯨ꯫ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯔꯦꯅꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯃꯔꯣꯝꯗꯅ ꯔꯦꯅꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯧꯔꯨꯗꯅ ꯔꯦꯅꯨꯅ ꯀꯔꯤꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯄꯨꯖꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯄꯨ ꯊꯝꯕꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯔꯝꯅ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯈꯪꯂꯛꯄꯗ꯫ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯏꯕꯦꯝꯃꯗꯣ ꯐꯖꯅ ꯀꯧꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯔꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯟꯗ ꯍꯟꯈ꯭ꯔꯒꯦ꯫ ꯏꯄꯨꯒꯤ ꯈꯨꯜ ꯑꯗꯨꯗ ꯏꯄꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯌꯥꯒꯅꯤ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯄꯨꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯌꯥꯅꯅꯕ ꯑꯗꯨꯛ ꯄꯪꯉꯥꯏ ꯍꯥꯏꯔꯤꯕ ꯍꯥꯏꯕ ꯀꯩꯁꯨ ꯈꯟꯒꯅꯨꯗ꯫ ꯏꯕꯨꯡꯉꯣꯅ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯄꯤꯕꯁꯦ ꯏꯄꯨꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯏꯄꯨꯅ ꯅꯤꯡꯊꯤꯅ ꯊꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯐꯖꯅ ꯂꯩꯃꯤꯟꯅꯍꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯨ ꯊꯝꯕꯧ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ, ꯇꯥꯕ꯭ꯔꯣ, ꯑꯩ ꯌꯨꯝꯗ ꯆꯠꯂꯗꯧꯅꯤ ꯅꯪꯅ ꯄꯦꯟꯅꯕ꯫ ꯄꯨꯖꯥ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤꯗꯣ? ꯂꯥꯡꯅꯅꯕꯗꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯔꯦꯅꯨꯒꯤ ꯃꯅꯥꯛꯇ ꯍꯨꯔꯥꯎꯅ ꯆꯠꯄꯗꯣ ꯋꯥꯔꯝꯃꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤ ꯅꯪꯅ ꯔꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯥ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄꯨꯔꯛꯑꯒ ꯊꯝꯕ ꯌꯥꯔꯦꯗꯅ꯫ ꯑꯣ, ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯤꯔꯒꯦꯁꯤꯔꯣ? ꯑꯗꯨꯝꯅꯕꯨ ꯈꯜꯂꯕꯗꯤ ꯀꯩꯁꯨꯝꯇ ꯕꯦꯔꯥ ꯂꯩꯇꯦ, ꯆꯠꯈꯣ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯅꯁꯥꯅ ꯅꯔꯝ ꯆꯠꯂꯨꯗ꯭ꯔꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯨꯗꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯈꯣꯏꯗꯧꯅ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ ꯁꯤꯔꯣ? ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯣ
ꯅꯆꯥꯅꯨꯄꯥꯗꯤ ꯊꯅꯝꯒꯅꯨ ꯄꯨꯔꯒ ꯆꯠꯈꯣ ꯅꯪꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯕꯨ ꯄꯨꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯕꯨ ꯀꯌꯥꯝ ꯊꯃꯣꯏ ꯆꯥꯎꯕ ꯃꯤ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩꯗꯧꯅ ꯊꯃꯣꯏ ꯆꯥꯎꯕ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯃꯨꯕꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯄꯨꯖꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯅ ꯔꯦꯅꯨꯒꯤ ꯃꯆꯥ ꯄꯣꯏꯔꯩꯗ ꯂꯨꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥ ꯆꯥꯎꯕꯗꯗꯤ ꯀꯅꯥꯅꯁꯨ ꯂꯨꯅ ꯇꯧꯕꯤꯔꯣꯏ ꯁꯤꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯖꯥꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ ꯅꯨꯄꯥ ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯩꯕꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯃꯗꯨ ꯌꯥꯔꯒꯦꯅꯤ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯐꯥꯎꯕ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯅꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯁꯦ ꯊꯃꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯨꯄꯥ ꯁꯥꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯉꯛꯄꯅꯤ ꯅꯨꯄꯥ ꯅꯪꯒꯤ ꯅꯄꯨꯛꯆꯦꯜꯗꯣ ꯅꯪꯒꯤ ꯏꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯔꯤꯕꯅꯦꯕ ꯃꯃꯥꯗꯣ ꯂꯧꯕ ꯌꯥꯅꯅꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯕꯨꯅ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯅꯪꯒꯤ ꯅꯕꯨꯛꯆꯦꯜꯗꯨꯗꯤ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯛꯅ ꯊꯃꯣꯏ ꯁꯦꯡꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯣꯏꯔꯩ ꯊꯦꯡꯅꯔꯝꯃꯤ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯎꯕ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯃꯥ ꯃꯔꯝ ꯆꯠꯂꯨꯗꯕꯒꯤ ꯃꯆꯥꯅꯤꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯨꯖꯥꯅ ꯁꯥꯎꯔꯝꯃꯤ ꯆꯥꯎꯕꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄꯣꯏꯔꯩ ꯉꯁꯤ ꯑꯩꯒ ꯏꯃꯥꯒ ꯆꯠꯂꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯅꯣꯏ ꯃꯥꯒ ꯅꯪꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯣ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯄꯥ ꯃꯨꯜꯂꯦ ꯑꯗꯨꯒ ꯅꯣꯏ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯥ ꯃꯨꯜꯂꯕꯅꯤꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯣ ꯃꯗꯨ ꯈꯛꯇ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯃꯥ ꯃꯆꯥꯗꯨ ꯒꯝ ꯒꯝ ꯆꯠꯈꯤꯔꯝꯃꯤ ꯄꯣꯏꯔꯩꯗꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤna ꯃꯃꯥꯟꯅꯕ ꯆꯥꯎꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯏꯀꯥꯏꯔꯝꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯀꯌꯥꯗ ꯊꯨꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛꯇ ꯄꯨꯖꯥꯒ ꯆꯥꯎꯕꯒ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯦ ꯆꯥꯎꯕꯒꯤ ꯃꯄꯥ ꯑꯃꯨꯕꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯦꯅꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯐꯤꯗ ꯃꯌꯣꯝ ꯃꯌꯣꯝ ꯌꯣꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯛꯂꯒ ꯊꯝꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯐꯤ ꯃꯌꯣꯝ ꯃꯌꯥꯝ ꯑꯃ ꯌꯣꯝꯃꯤꯁꯦ ꯏꯕꯨꯡꯉꯣ ꯉꯁꯤꯗꯒꯤꯅꯦ ꯄꯥꯕ ꯑꯃꯨꯍꯣꯏꯗ ꯂꯩꯔꯨꯔꯗꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯄꯥꯕꯅꯤ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯕꯗꯤ ꯁꯤꯈ꯭ꯔꯦ ꯃꯥꯗꯤ ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯄꯥꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯕ ꯀꯧꯔꯤꯕꯁꯤꯗꯤ ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯃꯄꯥꯅꯤ ꯑꯩꯒꯤꯁꯨ ꯏꯄꯥꯅꯤ ꯈꯜꯂꯒ ꯀꯧꯕꯅꯤ ꯁꯦ ꯑꯗꯨ ꯑꯗꯥ ꯑꯃꯨꯛ ꯂꯣꯟꯗꯨꯅ ꯂꯩꯔꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯏꯃꯥ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯃꯃꯥ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯔꯒ ꯃꯤꯒꯤ ꯅꯨꯄꯥꯗ ꯂꯩꯁꯟꯕ꯭ꯔꯣ ꯑꯃꯨꯛꯇ ꯉꯥꯡꯉꯛꯇ꯭ꯔꯤꯕ ꯋꯥꯉꯥꯡ ꯑꯃ ꯃꯆꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯔꯦꯅꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯅ ꯉꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯇꯤꯟꯅꯔꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯍꯦ ꯄꯣꯏꯔꯩ ꯅꯪ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯃꯆꯥꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯤꯌꯦ ꯏꯃꯥ ꯄꯨꯖꯥꯅꯗꯤ ꯄꯥꯝꯂꯝꯒꯗ꯭ꯔꯣ ꯑꯗꯨꯕꯨ ꯏꯃꯥ ꯏꯇꯥꯎ ꯆꯥꯎꯕꯅꯗꯤ ꯃꯄꯥ ꯌꯥꯎꯗꯅ ꯍꯤꯡꯉꯨꯔꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯄꯥꯝꯂꯝꯒꯗ꯭ꯔꯕ ꯍꯦ ꯅꯪ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩ ꯅꯪꯒꯁꯨ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯁꯥꯏꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯣꯏꯔꯩꯗꯣ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯃꯆꯤꯟ ꯀꯥ ꯍꯦꯟꯅ ꯇꯨꯝꯕ ꯆꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯧꯔꯤꯗ ꯆꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯨꯕꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯀꯂꯥꯛ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯄꯣꯏꯔꯩ ꯀꯩꯅꯣ ꯅꯪꯅ ꯅꯃꯥꯗ ꯇꯧꯔꯤꯕꯗꯣ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯑꯗꯨ ꯍꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯔꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯁꯥꯔꯒ ꯁꯥ ꯑꯣꯟꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨꯅ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯪꯁꯨ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯏꯃꯥꯗꯤ ꯑꯩꯅ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯄꯥꯝꯗꯕꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯔꯦꯅꯨꯁꯨ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯡꯊꯦꯝꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯏꯄꯨ ꯊꯝꯕꯧ ꯆꯠꯈ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯔꯨꯔꯦ ꯏꯄꯨ ꯊꯝꯕꯧꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯅꯔꯝꯃꯤ ꯄꯣꯏꯔꯩꯅ ꯃꯃꯥ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯅꯕꯗ ꯐꯠꯇꯕ ꯄꯥꯎꯗꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯅꯩ ꯍꯥꯏꯕꯗꯨꯃꯛ ꯌꯥꯏ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯑꯗꯨ ꯇꯥꯗꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯦ ꯄꯣꯏꯔꯩꯕꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯀꯤꯕ ꯄꯣꯛꯅꯔꯝꯃꯤ ꯔꯦꯅꯨꯅ ꯂꯝꯆꯠꯂꯨꯗꯕꯒꯤ ꯃꯆꯥꯅ ꯁꯥꯎꯗꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯍꯥꯠꯄ ꯃꯆꯥ ꯑꯗꯨꯗꯤ ꯎꯕꯗ ꯑꯀꯤꯕ ꯑꯗꯨꯃꯛ ꯄꯣꯛꯄ ꯇꯥꯕꯅꯤ ꯃꯈꯣꯏ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯏꯄꯨ ꯊꯝꯕꯧꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯜꯂꯝꯃꯤ ꯏꯁꯨꯁꯥ ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯎꯔꯕ ꯃꯤꯁꯛ ꯑꯃ ꯅꯈꯣꯏꯅ ꯇꯥꯟꯊꯣꯛꯂꯕꯃꯛꯇꯗ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯂꯝꯒꯗꯕ ꯏꯊꯧ ꯑꯃ ꯋꯥꯠꯂꯤ ꯈꯟꯗꯨꯅ ꯂꯥꯛꯄ ꯏꯄꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯈꯟꯕꯗ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯅꯔꯝꯃꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ
Madu hairaga magi tampakta pamliba iroigi machado utlami. Kangaunaraba miyamdo ipuda mamit kupta adu magyengnari. Mahak ase mafam chana sinaramge haina lagliba. Madu hairaga amai bitharona insillaga magi nupi thagoina hatkiba angang nupi adugi mamada yenglaga magi iroi labina pokpa machada sinarami. Nangi na chanupi oina laye bakta chakrabasu amuk halakpadadi isu nupa oina lagli. Masigi angangse na chamakni khanalu na chana tobi. Ngasi haiba numit asidagi khunja pumnamak afaba wakhal khanba minungsi chenba awa ana taraba matamda amana amabu mateng pangnadun yamna nungsi chana na hingminaba khul ama oihalasi ko isu sa. Ipu thambawna angang adu magi mapamda sinarakpa aduda lawba ngamloi iroigi machani masi taibang migi macha natte masina chingba amata haiba laite macha amata uba phanglaroi khanduna hinglamba nupi adugi mafamdadi nungaibagi pankhai loiraduna harau harau angang du puraga mayumda chenkre. Madu ubada iroi labidu mamittagi mapi tai. Ipu thambawna iroi labidu themjinbirami amuksu makhatana ipu thambawna hairaklami. Isusa isu poireibu mama hali haiduna na khoi mayamna mahakku dandu pibiga. Mahaki mamagi maram chat aduda khangba ngamjaduna pumnamak oikhibai. Mamabu hatpa ngamgadaba macha kana leiramgani. Pumnamak pendaba ikaiba sauningba mahakna oihankibani. Aduna isu poireise ngasi haiba numit asidagi ipuga punna leiminarage. Ipu thambawgi lam adu lawba phanglani khanjaruba sakido sauna. Phari khurana haiba khuding akhoi yarage. Taubatabu makhatana khula sida thokhaningdaba thaudok tholokpa taragadi madugi afafata punamak khurana pubibe tare. Madu haramlaga makhoi loina chatnakre amubadu madu machabu punna leiminadre. Mana phana kauba chatlurabasu mahaki nupi pujana thina thina nganglaga tharaklami. Nupi da chopa kaigino nangna ibu kauba laklibadi lakano chalo. Ai nangbu nuksiba pokpadi tokraduna tuguchaba oina poi chakhor chalo nasakdo yengingdiye. Chawbasu mapada sauna yenglaga Idau poirina maram chatludabi mamabu hatkibani aduga aina sulam chatludaba ipa nangbu hatpa yade haiba aingoda laiti aigi asawba pumba phudorakjingnaida yumsidagi yamna thuna chatlhobuna phagani khali. Machanupana ngangbudu tabada amuba yamna kiba poklami karamnasu pokloi mamangmaktada poirina renu hatkibadu macha chawbada yenglubani mamit adu khana yenglaga leirami. Madu ubada amuba khangpre khangna hanna phau yenglamda kana chenkirami. Asumna phattaba mahakti naitom tana lelaga leihawi. Ipu thambau iroi labi amadi poireidi yamna nungaina ingna chikna pankirami. Masin phattaba thabak tawba midi poloida awaba kaya tai haibadu amubana sakhini. Mahakti naitom taduna leihauredo maduta tananaba masana sinjabaga chap manaredo.